ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛ ꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯊꯝꯊꯥ ꯃꯇꯝ ꯑꯣꯏꯕꯅ ꯐꯤ ꯀꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯅ ꯄꯨꯈ꯭ꯔꯤꯗ ꯄꯨꯊꯔꯒ ꯐꯤ ꯀꯟꯅ ꯁꯨꯔꯤ ꯁꯅꯥꯔꯩ꯫ ꯁꯅꯥꯇꯣꯝꯕ ꯃꯥꯁꯨ ꯄꯥꯝꯂꯧꯗ ꯆꯠꯅꯕ ꯑꯊꯥꯕ ꯐꯤ ꯁꯦꯠ ꯆꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯏꯃꯥꯒ ꯁꯅꯥꯔꯩꯒꯅ ꯑꯃꯨꯛ? ꯁꯅꯥꯔꯩ! ꯁꯅꯥꯔꯩ! ꯏꯃꯥ! ꯍꯣ ꯏꯃꯥꯎ! ꯁꯅꯥꯔꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯆꯧ? ꯏꯃꯥꯗꯤ? ꯀꯩꯊꯦꯜ ꯀꯥꯈꯤꯕꯅꯤ ꯇꯥꯆꯧ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ ꯍꯜꯂꯛꯂꯒ ꯑꯩ ꯄꯥꯝꯂꯧꯗ ꯆꯠꯈ꯭ꯔꯦꯅ ꯇꯝꯃꯨꯀꯣ꯫ ꯑꯍꯣꯏ ꯇꯥꯆꯧ ꯇꯝꯒꯦ꯫ ꯑꯗꯣ ꯆꯥꯛꯂꯣꯡ ꯄꯨꯔꯛꯇꯣꯏꯔꯣ ꯄꯥꯝꯗ? ꯄꯨꯔꯛꯂꯅꯨ, ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯋꯥꯈꯟ ꯇꯥꯅ ꯆꯥꯔꯒꯦ꯫ ꯑꯗꯣ ꯇꯥꯆꯧ, ꯁꯦꯟ ꯂꯩꯔꯗꯤ ꯈꯔ ꯄꯤꯔꯝꯃꯨꯗꯅ꯫ ꯐꯅꯦꯛꯀꯤ ꯃꯐꯦꯜ ꯂꯩꯇ꯭ꯔꯦ, ꯂꯩꯔꯨꯒꯦ꯫ ꯉꯔꯥꯡꯅ ꯍꯥꯏꯔꯗꯤ ꯐꯗꯧꯕ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯆꯧꯒꯤ ꯈꯨꯠꯇ ꯁꯦꯟ ꯑꯝꯇ ꯂꯩꯇꯦ ꯁꯅꯥꯔꯩ꯫ ꯑꯁ, ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯂꯩꯔꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯃ꯫ ꯐꯤꯒꯁꯦ ꯁꯨꯔꯔꯣꯏꯒꯦ, ꯇꯤꯡꯁꯤꯜꯂꯒ ꯊꯅꯝꯂꯒꯦ ꯊꯣꯡꯒ꯭ꯔꯥꯁꯤꯗ꯫ ꯍꯩ, ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ꯫ ꯁꯅꯥꯔꯩ, ꯇꯥꯆꯧ ꯍꯧꯖꯤꯛꯇꯤ ꯁꯦꯟ ꯂꯩꯇꯕ ꯑꯁꯦꯡꯕꯅꯦꯕ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯍꯨꯟꯗꯣꯛꯈ꯭ꯔꯦꯕ꯫ ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯐꯤ ꯁꯥꯗꯕ ꯇꯥꯔꯦ꯫ ꯉꯥꯏꯈꯣ, ꯇꯥꯆꯧ ꯍꯪꯂꯛꯀꯦ꯫ ꯅꯪ ꯇꯥꯗ ꯃꯩꯖꯥꯎꯗ ꯄꯥꯝꯗꯕꯨ ꯂꯥꯛꯀꯗ꯭ꯔꯣ ꯃꯥꯕꯣ? ꯉꯔꯥꯡꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯄꯅꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯇꯥꯆꯧ ꯑꯩ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯣꯔꯥ? ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏ ꯈꯪꯗꯕꯅꯤꯅ ꯂꯣꯏꯁꯤꯜꯂꯝꯒꯅꯨꯗ꯫ ꯑꯁ, ꯑꯩꯅꯗꯤ ꯍꯪꯆꯤꯠ ꯀꯛꯀꯦ ꯈꯟꯕꯅꯦꯕ ꯐꯅꯦꯛꯇꯣ꯫ ꯑꯊꯨꯕꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥꯗ ꯀꯣꯛ ꯇꯞꯈꯤꯒꯦ ꯍꯥꯏꯗꯦ ꯂꯩꯔꯛꯑꯣꯅ꯫ ꯀꯥꯎꯍꯧꯔꯦ, ꯏꯃꯥꯗꯣ ꯁꯦꯟꯁꯨ ꯌꯥꯝ ꯄꯨꯈꯤꯗꯦ꯫ ꯐꯔꯦꯁꯦ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯇꯥꯆꯧ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨ꯫ ꯍꯣꯏ, ꯉꯥꯏꯔꯝꯃꯒꯦ ꯇꯥꯆꯧ꯫ ꯇꯥꯆꯧ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯅꯥꯔꯩ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯁꯅꯥꯔꯩ ꯃꯕꯨꯡꯅ ꯆꯠꯈꯤꯕꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯍꯧꯔꯒ ꯍꯥꯏꯍꯧꯏ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯃꯆꯟꯅꯩꯕꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤꯀꯣ꯫ ꯁꯣꯝꯗ ꯃꯩꯖꯥꯎ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯃꯇꯥꯎ ꯁꯅꯥꯇꯣꯝꯕ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯏꯪꯕꯅꯦ, ꯃꯩ ꯍꯧꯒꯠꯅꯤꯀꯣ ꯊꯣꯡꯒꯥꯟꯁꯤꯗ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯆꯔꯨ ꯏꯀꯨꯁꯦ ꯑꯩꯅ ꯂꯣꯟꯅ ꯃꯩ ꯇꯤꯛꯄꯗ ꯂꯣꯏꯁꯤꯜꯂꯛꯇꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦꯅꯦ꯫ ꯁꯅꯥꯇꯣꯝꯕꯅ ꯌꯥꯝ ꯅꯣꯛꯏꯗ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ꯫ ꯅꯣꯛꯄꯁꯦ ꯄꯨꯟꯁꯤ ꯁꯥꯡꯉꯤ ꯍꯥꯏꯅꯩ, ꯑꯗꯨꯒꯤ ꯅꯣꯛꯂꯤꯕꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅꯕ ꯅꯣꯛꯇꯅ ꯄꯥꯝꯂꯧꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎ꯫ ꯉꯥꯏꯕꯗ ꯋꯥꯔꯕꯅꯦ ꯑꯩꯗꯤ ꯏꯇꯥꯎ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯄꯥꯝꯂꯧ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯕꯨꯡꯒꯤ ꯐꯤꯁꯤꯡꯗꯨ ꯐꯧꯗꯣꯛꯂꯝꯂꯒ ꯃꯇꯥ ꯂꯥꯏꯖꯗꯒꯤ ꯂꯪ ꯃꯐꯦꯜ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥ! ꯍꯣꯏ ꯏꯇꯥ, ꯂꯥꯏꯖꯕꯨ ꯂꯩꯇꯕ꯭ꯔꯣ? ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯂꯝꯕꯅꯤ ꯆꯥꯛꯈꯨꯝꯗ꯫ ꯃꯇꯥ ꯁꯅꯥꯔꯩꯅ ꯃꯥꯕꯨ ꯀꯧꯕ ꯇꯥꯕꯗ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯇꯥ, ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯌꯦ, ꯆꯪꯉꯛꯑꯣ ꯑꯗꯨꯝ꯫ ꯁꯅꯥꯔꯩ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯗꯨꯅ ꯊꯕꯛ ꯐꯕꯤ ꯏꯇꯥꯅꯤꯅ ꯆꯥꯛ ꯊꯣꯡꯕꯤꯔꯤ꯫ ꯂꯥꯏꯖ ꯃꯥꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯆꯥꯛꯅ ꯃꯔꯨꯅꯦ, ꯑꯗꯨꯅ ꯊꯣꯡꯂꯤꯕ ꯏꯇꯥ꯫ ꯅꯣꯏ ꯕꯥꯖꯤꯗꯤ ꯂꯩꯇ꯭ꯔꯣ? ꯂꯩꯇꯦ, ꯀꯅꯥꯒꯤ ꯄꯥꯝꯗꯅꯣ ꯊꯕꯛ ꯁꯨꯔꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯌꯦ꯫ ꯑꯁ, ꯌꯥꯝ ꯏꯪꯉꯦ, ꯃꯩ ꯈꯤꯇ ꯇꯤꯛꯏꯁꯦ꯫ ꯇꯤꯛꯎ ꯂꯥꯎꯑꯣ꯫ ꯑꯩꯁꯨꯅꯦ ꯏꯪꯃꯟꯕꯁꯤꯗ ꯉꯟꯇꯥ ꯆꯥꯛ ꯊꯣꯡꯗꯣꯛꯑꯕ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ꯫ ꯐꯩ ꯑꯗꯨꯁꯨ, ꯑꯩꯗꯤ ꯏꯪꯕꯁꯤꯗ ꯇꯥꯆꯧꯒꯤ ꯐꯤꯌꯥꯝ ꯑꯃ ꯁꯨꯔꯝꯃꯒ ꯂꯥꯛꯏꯅꯦ꯫ ꯆꯥꯛꯇꯤ ꯊꯣꯡꯉꯕꯣ? ꯊꯣꯡꯗ꯭ꯔꯤꯗ, ꯏꯃꯥꯅ ꯃꯥ ꯀꯩꯊꯦꯜ ꯀꯥꯔꯨꯈꯤꯒꯦ, ꯑꯗꯨ ꯍꯜꯂꯛꯂꯒ ꯃꯥ ꯑꯗꯨꯝ ꯊꯣꯡꯒꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤ ꯃꯆꯥꯗꯤ ꯃꯔꯥꯏꯕꯛ ꯐꯩꯗ, ꯆꯥꯛꯀ ꯊꯣꯡꯗꯦ꯫ ꯆꯥꯛ ꯊꯣꯡꯗ꯭ꯔꯒ ꯍꯦꯛꯇ ꯃꯔꯥꯏꯕꯛ ꯐꯕ ꯀꯧꯕ꯭ꯔꯣ ꯏꯇꯥ? ꯀꯧꯏ ꯀꯩꯅꯣ ꯏꯇꯥ꯫ ꯍꯣꯏꯁꯦ, ꯏꯇꯥꯅ ꯉꯝꯖꯔꯣ꯫ ꯑꯗꯣ ꯏꯇꯥꯒꯤ ꯐꯅꯦꯛ ꯃꯐꯦꯟꯒ ꯂꯩꯔꯤꯕꯣ? ꯍꯔꯦ ꯑꯅꯤꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯏꯇꯥ꯫ ꯑꯗꯨꯗꯤ ꯑꯩ ꯍꯔꯦ ꯑꯃ ꯄꯨꯈ꯭ꯔꯒꯦ, ꯍꯌꯦꯡ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯡꯂꯒꯦ꯫ ꯁꯤꯡꯗ꯭ꯔꯁꯨ ꯌꯥꯔꯦꯗ, ꯃꯥꯡꯒꯣꯜꯒꯤ ꯑꯩꯒꯤ ꯌꯣꯡꯈꯝ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯒꯅꯤ ꯏꯇꯥ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃ ꯄꯨꯈ꯭ꯔꯒꯦꯀꯣ, ꯅꯪꯁꯨ ꯆꯥꯛ ꯊꯣꯡꯖꯍꯧꯔꯣ ꯏꯇꯥ꯫ ꯍꯣꯏ ꯏꯇꯥ꯫ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯈꯣꯏꯗ ꯂꯥꯛꯎꯀꯣ꯫ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯄꯥꯈꯪ ꯃꯌꯥꯝ ꯉꯥ ꯐꯥꯕ ꯌꯦꯡꯂꯨꯁꯦꯕ꯫ ꯂꯥꯛꯀꯦ ꯏꯇꯥ꯫ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯇꯥ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯑꯩꯁꯨ ꯏꯇꯥ꯫ ꯃꯩꯖꯥꯎ ꯄꯥꯝꯂꯧꯗꯨ ꯈꯥꯎꯕ ꯌꯥꯔꯛꯂꯕꯅ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯈꯥꯎꯔꯤ ꯃꯇꯦꯛ ꯃꯨꯟꯕ ꯍꯦꯟꯖꯤꯜꯂꯛꯂꯕ ꯖꯒꯥꯁꯤꯡ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯊꯪꯅꯕ ꯄꯥꯝꯗ ꯂꯧ ꯈꯥꯎꯔꯤꯕ ꯁꯅꯥꯇꯣꯝꯕꯅ ꯂꯛꯅꯔꯛꯏ꯫ ꯃꯆꯤꯠ ꯈꯥꯎꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯂꯣꯏꯅ ꯈꯥꯎꯗꯣꯛꯑꯣꯅꯤ ꯏꯇꯥꯎ꯫ ꯀꯅꯥꯅ ꯈꯥꯎꯕꯤꯅꯤ ꯏꯇꯥꯎ? ꯑꯗꯨꯅ ꯑꯃꯨꯟꯕ ꯁꯔꯨꯛꯁꯦ ꯍꯥꯟꯅ ꯃꯆꯤ ꯈꯥꯎꯕ ꯇꯥꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯦꯟꯅ ꯈꯨꯂꯪ ꯅꯦꯛꯑꯣꯗꯅ ꯏꯇꯥꯎ꯫
ꯁꯦꯟꯗꯨ ꯂꯩꯔꯒꯕꯨ ꯏꯊꯟꯇ ꯈꯥꯎꯈꯤꯗ꯭ꯔꯣ ꯏꯇꯥꯎ ꯑꯔꯤꯛꯄꯒꯤ ꯃꯔꯜ ꯁꯨꯝꯅ ꯆꯥꯕꯅꯤꯀꯣ ꯏꯇꯥꯎ ꯂꯤꯛꯇꯦꯀꯣ ꯏꯇꯥꯎ ꯏꯇꯥꯎ ꯂꯤꯛꯄ ꯍꯥꯏꯔꯒ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯑꯦꯅꯦ ꯑꯩꯗꯤ ꯅꯤꯡꯁꯤꯡꯅꯤꯡꯉꯦ ꯍꯥꯏꯔꯣ ꯏꯇꯥꯎ ꯏꯇꯥꯎꯒꯤ ꯁꯦꯟ ꯂꯩꯔꯗꯤ ꯈꯔ ꯄꯨꯒꯦꯗꯅ ꯀꯩꯗꯧꯅꯕ ꯁꯦꯟꯅꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯁꯅꯥꯔꯩꯒꯤ ꯐꯅꯦꯛ ꯁꯥꯅꯕ ꯂꯪ ꯂꯩꯅꯕꯅꯤ ꯃꯩꯖꯥꯎ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯑꯗꯨꯒꯤꯕꯨ ꯄꯨꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯑꯩ ꯄꯤꯒꯦ ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯂꯧꯔꯣ ꯑꯍꯣꯏ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎꯅ ꯁꯦꯟ ꯂꯩꯔꯝꯕꯁꯦ ꯑꯇꯩ ꯂꯥꯏꯔꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯝꯗꯧꯁꯦꯕ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕꯗꯤ ꯅꯇꯥꯎꯗꯤ ꯀꯥꯎꯔꯦꯕ ꯏꯇꯥꯎ ꯑꯁ ꯅꯣꯏ ꯁꯅꯥꯔꯩꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯕꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣꯕ ꯏꯇꯥꯎ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯆꯟꯅꯨꯄꯤꯗ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯔꯤꯁꯦ ꯀꯨꯏꯔꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯇꯣꯞꯄ ꯅꯨꯄꯤꯁꯨ ꯅꯠꯇꯕ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯛꯀꯤ ꯏꯆꯟꯅꯨꯄꯤꯗꯨꯕꯨ ꯁꯦꯟꯕꯤꯌꯨ ꯀꯥꯏꯅ ꯆꯩ ꯆꯥꯗꯕ ꯋꯥꯅꯤ ꯅꯪꯒꯤꯗꯣ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯏꯁꯥꯅ ꯍꯥꯏꯖꯔꯣ ꯍꯣꯏ ꯏꯇꯥꯎꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯅꯁꯥꯅ ꯍꯥꯏꯖꯧ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ ꯏꯇꯥꯎ ꯅꯪꯁꯤꯗꯤꯕꯀꯣ ꯏꯇꯥꯎꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯃꯩꯖꯥꯎ ꯃꯥꯁꯨ ꯐꯥꯛ ꯀꯟꯅ ꯅꯣꯛꯊꯣꯔꯛꯂꯒ ꯃꯥꯟꯕ꯭ꯔꯥ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯁꯤꯔꯦꯗ ꯅꯣꯛꯄꯗ ꯏꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯖꯥꯎ ꯂꯩꯃꯥꯏꯗꯨ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯕꯨꯛ ꯄꯥꯏꯈꯩ ꯅꯣꯛꯏ ꯁꯅꯥꯇꯣꯝꯕ ꯃꯇꯥꯎ ꯃꯩꯖꯥꯎꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯂꯥꯎꯔꯛꯏ ꯀꯔꯝꯕ ꯐꯥꯒꯤ ꯇꯧꯈ꯭ꯔꯒꯦ ꯏꯇꯥꯎ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯅꯣꯛꯏꯗꯨꯕꯣ ꯍꯥ ꯃꯩꯖꯥꯎ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯍꯣꯏ ꯆꯨꯝꯃꯤꯅꯦ ꯑꯁ ꯑꯩꯁꯤ ꯉꯥꯎꯗꯧꯔꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯉꯁꯤꯗꯤ ꯃꯇꯥ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯥꯝꯂꯧꯗ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩ ꯂꯥꯏꯖ ꯈꯥꯎꯗꯣꯛꯂꯕ ꯐꯧꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯏꯇꯥ ꯀꯔꯝ ꯀꯥꯟꯗ ꯌꯩꯗꯣꯏꯅꯣ ꯅꯣꯏꯒꯤ ꯂꯧꯁꯦ ꯍꯌꯦꯡ ꯌꯩꯅꯤ ꯍꯥꯏꯕꯅꯤ ꯏꯇꯥ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯂꯧ ꯎꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯂꯒ ꯆꯥꯏ ꯑꯗꯨꯅ ꯂꯧ ꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯈꯪꯗꯦ ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯏꯇꯥ ꯅꯨꯡꯉꯥꯏ ꯏꯇꯥ ꯑꯗꯣ ꯄꯥꯝꯂꯧꯁꯤ ꯎꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅꯗꯤ ꯋꯥꯈꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯏꯃꯥ ꯑꯃꯗꯤ ꯑꯩ ꯑꯗꯨꯕꯨ ꯌꯩꯗꯧꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏ ꯑꯋꯥꯕ ꯄꯨꯝꯕꯗꯣ ꯀꯥꯎꯋꯦ ꯃꯇꯝ ꯈꯔ ꯋꯥꯔꯁꯨ ꯆꯍꯤ ꯆꯨꯞꯄ ꯆꯥꯅꯕ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤꯅ ꯑꯩ ꯑꯣꯏꯔꯁꯨ ꯋꯥꯕ ꯀꯥꯎꯅꯤꯗ ꯑꯗꯨꯝ ꯏꯇꯥ ꯑꯩꯈꯣꯏꯒꯤ ꯂꯧ ꯌꯩꯔꯗꯤ ꯏꯇꯥꯒ ꯈꯨꯔꯥꯒ ꯆꯥꯅꯕ ꯐꯧ ꯕꯣꯔꯥ ꯈꯔ ꯄꯤꯔꯛꯀꯅꯤꯗ ꯑꯩꯅ ꯄꯤꯔꯛꯀꯅꯨꯗ ꯏꯇꯥ ꯀꯔꯤꯒꯤ ꯄꯤꯔꯣꯏꯗꯧꯔꯤꯕ ꯄꯤꯅꯤ ꯅꯣꯏ ꯀꯣꯟꯅꯔꯣꯏ ꯍꯥꯏꯕꯅꯤ ꯏꯇꯥ ꯀꯣꯟꯅꯗ꯭ꯔꯒ ꯋꯥꯅꯤ ꯀꯩꯅꯣ ꯑꯃ ꯇꯨꯃꯤꯟ ꯂꯩꯈꯤ ꯂꯥꯏꯖ ꯁꯅꯥꯔꯩ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯏꯇꯥ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕꯗ ꯅꯨꯡꯁꯤꯗ꯭ꯔꯥ ꯂꯥꯏꯖ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯅꯨꯡꯁꯤ ꯏꯇꯥ ꯑꯩꯅ ꯅꯣꯏꯗ ꯁꯥꯟꯅꯕ ꯆꯦꯜꯂꯛꯂꯒ ꯏꯇꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯨꯟꯗꯨꯅ ꯆꯥꯊꯣꯛꯄꯗꯣ ꯑꯗꯨꯒ ꯏꯇꯥꯅ ꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯃꯤꯠꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯀꯞꯄꯗꯣ ꯑꯁ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯀꯅꯨꯀꯣ ꯏꯇꯥ ꯑꯩ ꯏꯀꯥꯏꯔꯛꯇꯧꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯒ ꯍꯥꯏꯍꯧꯒꯦ ꯏꯇꯥ ꯍꯥꯏꯍꯧꯔꯣ ꯄꯦꯟꯅ ꯍꯥꯏꯍꯧꯔꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯩꯅꯗ ꯐꯨꯔꯛꯄꯅꯤꯀꯣ ꯏꯇꯥ ꯅꯪꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯥꯎꯕ ꯍꯦꯜꯂꯕꯅꯤꯅ ꯀꯤꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯀꯤꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯇꯥ ꯑꯅꯤꯗꯣ ꯉꯁꯤꯗꯤ ꯁꯅꯥꯇꯣꯝꯕ ꯍꯣꯏꯒꯤ ꯂꯧ ꯌꯩꯒꯗꯕ ꯅꯨꯃꯤꯠꯅꯤ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯂꯩꯇꯦꯝ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯂꯧ ꯌꯩꯅꯕ ꯐꯛꯇꯨ ꯊꯥꯔꯒ ꯂꯧ ꯌꯩꯕ ꯍꯧꯈ꯭ꯔꯦ ꯐꯧꯗꯤ ꯍꯥꯏꯕ ꯌꯥꯎ ꯆꯩꯔꯣꯡ ꯀꯟꯕ ꯌꯥꯎ ꯈꯔ ꯑꯃꯅ ꯍꯣꯜꯂꯛꯄ ꯈꯣꯝꯖꯤꯜꯂꯛꯄꯁꯨ ꯌꯥꯎꯔꯤ ꯆꯥꯕꯗ ꯈꯔ ꯄꯥꯝꯖꯕ ꯃꯩꯖꯥꯎ ꯃꯥꯗꯤ ꯆꯥꯛ ꯂꯥꯝꯂꯛꯂꯕꯅ ꯃꯇꯥꯎ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ ꯏꯇꯥꯎ ꯁꯅꯥꯇꯣꯝꯕ ꯆꯩꯔꯣꯡ ꯄꯥꯏꯗꯨꯅ ꯀꯟꯅ ꯌꯩꯔꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯇꯥꯗ꯭ꯔꯦ ꯃꯩꯖꯥꯎ ꯃꯇꯥꯎꯅ ꯇꯥꯗꯕ ꯑꯗꯨꯗ ꯀꯟꯅ ꯀꯧꯔꯛꯏ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯁꯅꯥꯇꯣꯝꯕ ꯁꯅꯥꯇꯣꯝꯕ ꯍꯟꯗꯛꯃꯨꯛꯇꯤ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯁꯣꯝꯗ ꯊꯣꯛꯂꯛꯑꯣ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯃꯩꯖꯥꯎꯅ ꯅꯥꯀꯜ ꯑꯃꯗ ꯀꯧꯊꯣꯛꯏ ꯁꯅꯥꯇꯣꯝꯕꯕꯨ ꯁꯅꯥꯇꯣꯝꯕ ꯃꯥꯁꯨ ꯊꯣꯛꯂꯛꯂꯒ ꯍꯪꯂꯛꯏ ꯀꯔꯤ ꯍꯥꯏꯒꯦ ꯏꯇꯥꯎ ꯅꯣꯏ ꯏꯅꯦ ꯍꯣꯏꯗ ꯂꯥꯛꯇꯣꯛ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯆꯥꯛ ꯂꯥꯝꯃꯛꯑꯦꯕ ꯑꯩꯗꯤ ꯑꯗꯨꯅ ꯊꯕꯛ ꯇꯧꯕꯗꯅ ꯆꯪꯗ꯭ꯔꯤ ꯂꯥꯛꯑꯅꯤꯗ ꯑꯁ ꯑꯩꯗꯤ ꯄꯨꯛꯁꯦ ꯈꯣꯡꯕꯗ ꯂꯣꯏꯔꯦꯃꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯩꯗꯤ ꯂꯧꯄꯨꯅꯤꯅ ꯉꯥꯏꯍꯥꯛ ꯁꯨꯔꯨꯈꯤꯒꯦ ꯂꯧꯄꯨꯅ ꯊꯔꯦꯛ ꯇꯧꯔꯗꯤ ꯃꯤ ꯑꯇꯣꯞꯄꯁꯤꯡꯁꯦ ꯁꯨꯅꯤꯡꯉꯔꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯄꯣꯊꯥꯔꯤꯀꯣ ꯉꯥꯏꯍꯥꯛ ꯍꯣꯔꯦꯟ ꯄꯨꯛ ꯊꯜꯂꯒ ꯐꯨꯀꯠꯂꯒꯦ ꯊꯕꯛꯇꯣ ꯌꯥꯅꯤꯗ ꯐꯨꯀꯠꯇ꯭ꯔꯁꯨ ꯏꯇꯥꯎꯒꯤꯗ ꯑꯩꯅ ꯑꯃꯨꯛ ꯄꯣꯊꯥꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯩꯔꯣꯡ ꯄꯥꯏꯗꯨꯅ ꯂꯧ ꯌꯩꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯃꯩꯖꯥꯎ ꯆꯥꯕ ꯌꯥꯕ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯆꯨ ꯑꯆꯧꯕ ꯑꯁꯥꯡꯕ ꯑꯅꯤꯈꯛ ꯄꯣꯊꯥꯕꯗ ꯆꯥꯅꯕ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯆꯠꯇꯨꯅ ꯂꯧꯔꯨꯔꯒ ꯑꯃ ꯊꯦꯛꯇꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗꯨꯅ ꯂꯧ ꯌꯩꯔꯤꯗꯨ ꯌꯦꯡꯅ ꯍꯥꯎꯏꯅꯦ ꯆꯨꯁꯤꯗꯤ ꯂꯥꯝꯃ ꯆꯥꯕꯒꯤꯔ ꯀꯔꯤꯅꯣ ꯍꯩꯖꯤꯡ ꯐꯥꯔꯕ ꯆꯨ ꯑꯣꯏꯕꯅꯤꯅ ꯊꯨꯝꯃꯦ ꯌꯥꯝꯅ
ꯁꯤ ꯑꯣꯏꯔꯗꯤ ꯄꯨꯛꯁꯦ ꯈꯔ ꯊꯜꯂꯦꯗꯅꯁꯦ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯅꯥꯔꯩ ꯍꯣꯏꯁꯨ ꯂꯧ ꯌꯩꯕꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯔꯛꯇꯨꯅ ꯃꯌꯥꯝꯗꯨ ꯆꯥꯃꯤꯟꯅꯔꯦ. ꯉꯥꯏꯍꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯂꯧ ꯌꯩꯕ ꯑꯃꯨꯛ ꯍꯧꯒꯠꯈ꯭ꯔꯦ. ꯂꯧꯔꯣꯛ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ. ꯂꯧꯃꯤꯁꯤꯡ ꯋꯥꯕ ꯈꯔꯗꯤ ꯐꯅꯔꯦ. ꯆꯍꯤ ꯑꯃ ꯆꯥꯅꯕ ꯄꯩꯁꯤꯟꯗꯨꯅ ꯊꯝꯖꯤꯟꯅꯈ꯭ꯔꯦ. ꯉꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯍꯧꯅꯗꯨꯅ ꯆꯥꯛ ꯆꯥꯅꯩ. ꯁꯅꯥꯔꯩ ꯍꯣꯏꯗ. ꯂꯥꯏꯖꯅ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ. ꯊꯥꯖꯃꯥꯟꯕꯤꯅ ꯑꯃꯨꯛ ꯎꯇꯤꯁꯨ ꯍꯥꯎꯕꯅꯤꯗ. ꯁꯅꯥꯔꯩꯅ ꯍꯥꯎꯏ ꯍꯥꯎꯏ ꯃꯊꯦꯜ ꯂꯣꯏꯅꯃꯛ ꯍꯥꯎꯏ. ꯂꯥꯏꯖꯅ ꯆꯥꯕꯒꯤ ꯊꯧꯔꯝ ꯂꯣꯏꯔꯕꯅꯤꯅ ꯐꯦꯡꯕ ꯑꯃꯨꯛ ꯍꯧꯔꯁꯤꯅꯦ ꯃꯌꯥꯝ. ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯈꯨꯝꯂꯛꯏ. ꯍꯣꯏ 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 ꯍꯧꯔꯁꯤ. ꯊꯥꯖꯃꯥꯟꯕꯤꯅ ꯑꯩꯗꯤ ꯁꯪꯒꯣꯏꯁꯨ ꯋꯥꯏ ꯇꯩꯔꯛꯑꯒꯦꯀꯣ. ꯁꯅꯥꯔꯩꯅ ꯇꯩꯌꯣ ꯇꯩꯌꯣ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏ ꯏꯇꯥꯗ. ꯂꯥꯏꯖꯅ ꯑꯃꯨꯕ ꯀꯣꯔꯐꯨ ꯑꯆꯧꯕꯁꯤꯗꯤ ꯀꯅꯥꯅ ꯐꯦꯡꯅꯦ? ꯈꯥꯡꯁꯤꯕꯨꯗꯤ ꯑꯩ ꯐꯦꯡꯂꯛꯑꯒꯦ. ꯃꯈꯣꯏ ꯇꯤꯟꯅꯕ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯁꯥ ꯃꯎ ꯈꯔ ꯐꯕꯤ ꯃꯣꯃꯣꯅ ꯈꯨꯝꯂꯛꯏ. ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈꯔ ꯍꯦꯟꯅ ꯆꯥꯔꯕꯅꯤꯅ ꯑꯩ ꯐꯦꯡꯂꯛꯑꯒꯦ ꯀꯣꯔꯐꯨꯗꯨꯅ. ꯁꯅꯥꯔꯩꯅ ꯑꯗꯨꯗꯤ ꯀꯣꯟꯁꯤꯡꯁꯦ ꯀꯣꯟ ꯐꯦꯡꯐꯝ ꯂꯣꯝꯗ ꯄꯨꯊꯣꯛꯂꯁꯤꯅꯤ ꯏꯇꯥ ꯃꯌꯥꯝ. ꯍꯣꯏ ꯍꯣꯏ ꯄꯨꯊꯣꯛꯑꯁꯤ ꯏꯇꯥ. ꯃꯌꯥꯝꯗꯨ ꯍꯧ ꯍꯧ ꯇꯧꯗꯨꯅ ꯀꯣꯟꯗꯨ ꯐꯦꯡꯃꯤꯟꯅꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ. ꯂꯥꯏꯖ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯂꯪ ꯂꯩꯔꯨꯔꯒ ꯃꯊꯟꯇ ꯍꯜꯂꯛꯄ ꯃꯇꯥꯡꯅꯤ. ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯈꯣꯏ ꯆꯣꯞꯇꯨꯅ ꯂꯩꯔꯝꯕ ꯃꯥꯏꯖꯥꯎꯅ ꯈꯪꯀꯧ ꯀꯧꯔꯛꯏ. ꯂꯥꯏꯖ ꯑꯝꯇ ꯉꯥꯏꯈꯨ. ꯂꯥꯏꯖ ꯑꯗꯨꯝꯅ ꯃꯥꯏꯖꯥꯎꯅ ꯀꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅ ꯃꯁꯥꯗꯨ ꯈꯔ ꯈꯪꯉꯤ. ꯈꯪꯉꯤꯌꯦ ꯇꯥ ꯃꯥꯏꯖꯥꯎ. ꯀꯅꯥꯒꯤ ꯋꯥꯈꯜ ꯈꯜꯂꯒ ꯆꯠꯀꯦ? ꯑꯩꯅ ꯀꯧꯕꯗ ꯈꯪꯉꯤ ꯍꯥꯏꯔꯤꯁꯤꯕꯣ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦꯅ ꯈꯜꯂꯒ ꯆꯠꯄꯅꯦ ꯇꯥ ꯃꯥꯏꯖꯥꯎ. ꯈꯥꯎ ꯑꯃꯗ ꯃꯥꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯐꯥꯕ ꯉꯥꯗꯨ ꯍꯥꯞꯂꯒ ꯂꯥꯏꯖꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯁꯤꯒꯤ ꯉꯥꯁꯦ ꯁꯅꯥꯔꯩꯗ ꯈꯔ ꯄꯤꯕꯤꯌꯨ. ꯄꯤꯕꯨꯗꯤ ꯄꯤꯔꯒꯦ. ꯑꯗꯨꯗ ꯍꯣꯔꯦꯟ ꯁꯅꯥꯔꯩꯅ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣꯅ ꯍꯪꯉꯛꯑꯗꯤ ꯀꯔꯤ ꯈꯨꯝꯅꯤ ꯑꯩꯗꯤ ꯇꯥ ꯃꯥꯏꯖꯥꯎ? ꯑꯗꯨꯕꯨ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯣ ꯂꯩꯔꯛꯄꯅꯤ ꯍꯦꯛ ꯈꯨꯝꯖꯤꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯝ ꯊꯥꯖꯔꯅꯤ ꯏꯇꯥ ꯁꯅꯥꯔꯩꯅ ꯑꯩꯅ ꯉꯥ ꯂꯩꯔꯒ ꯄꯤꯔꯤꯅꯦ ꯍꯥꯏꯕꯗ. ꯑꯉꯥꯡ ꯃꯆꯥ ꯑꯄꯪꯕꯁꯤꯡꯉꯥꯏ ꯇꯥ ꯃꯥꯏꯖꯥꯎꯅ ꯈꯜꯂꯤꯕ ꯏꯇꯥ ꯁꯅꯥꯔꯩꯁꯤ. ꯀꯔꯤꯒꯤ ꯊꯥꯖꯔꯣꯏꯗꯧꯔꯤꯅꯣ ꯃꯤꯂꯥꯏꯖ? ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯨꯝꯗ ꯈꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯅꯤ ꯑꯗꯨꯝ. ꯂꯩꯔꯅꯤ ꯌꯥꯝꯅ. ꯇꯥ ꯃꯥꯏꯖꯥꯎꯅ ꯏꯇꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯂꯕꯅꯤꯅ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯅꯤꯅ ꯉꯥ ꯂꯩꯔꯒ ꯄꯤꯕꯗ ꯇꯥ ꯃꯥꯏꯖꯥꯎꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯕꯁꯤ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯪꯈ꯭ꯔꯅꯤ. ꯑꯗꯨꯅ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏ. ꯅꯍꯥꯟꯁꯨ ꯅꯣꯏ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯥꯏꯔꯦꯜꯗꯣ ꯇꯥ ꯃꯥꯏꯖꯥꯎꯅ ꯑꯩꯈꯣꯏꯗ ꯄꯥꯟꯕꯅꯦ ꯍꯥꯏꯖꯤꯜꯂꯒ ꯄꯤꯌꯣꯅ ꯄꯤꯔꯒ ꯑꯩꯈꯣꯏꯗ ꯄꯥꯟꯕ꯭ꯔꯥꯅ ꯌꯦꯡꯕ ꯆꯦꯟꯈ꯭ꯔꯤꯅꯤ. ꯑꯗꯨꯗꯁꯨ ꯑꯩ ꯆꯣꯞꯄꯦ ꯑꯗꯨꯝ. ꯃꯥꯏꯖꯥꯎ ꯃꯊꯥ ꯁꯥꯅ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯂꯥꯏꯖ? ꯑꯩꯅ ꯍꯥꯏꯔꯁꯨ ꯌꯥꯗꯦ. ꯃꯥꯗꯤ ꯃꯄꯨꯡꯒ ꯇꯤꯟꯅꯕꯅꯤ ꯍꯥꯏꯗꯅ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯁꯛꯁꯨ ꯊꯤ. ꯁꯛ ꯊꯤꯕꯒꯤꯗꯤ ꯅꯠꯇꯦꯍꯦ ꯇꯥ ꯃꯥꯏꯖꯥꯎ. ꯏꯇꯥꯅ ꯌꯥꯗ꯭ꯔꯤꯗꯣ ꯅꯉꯣꯟꯗ. ꯑꯗꯨꯗꯤ ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ ꯂꯥꯏꯖ? ꯅꯪꯗꯤ ꯃꯤꯒꯤ ꯈꯟꯗꯈꯩ ꯂꯣꯏꯅꯁꯨ ꯆꯥꯊꯣꯛꯏ. ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯏꯇꯥꯗꯣ ꯅꯣꯏꯗ ꯂꯩꯔꯀꯥꯟꯗ ꯀꯔꯤꯃꯠꯇ ꯆꯥꯕ ꯐꯪꯗꯗꯅ ꯃꯌꯥꯡ ꯀꯪꯅꯤ. ꯑꯗꯨꯒꯤ ꯅꯉꯣꯟꯗ ꯂꯩꯕ ꯇꯜꯂꯦ ꯍꯥꯏꯌꯦ ꯇꯥ ꯃꯥꯏꯖꯥꯎ. ꯂꯥꯏꯖꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯥꯏꯖꯥꯎ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ. ꯑꯗꯨꯛ ꯂꯥꯏꯕ ꯋꯥꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯁꯦ? ꯂꯥꯏꯔꯝꯃꯅꯤ ꯌꯥꯝꯅ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯤꯒꯤ ꯈꯥꯛꯇꯕꯤ ꯆꯥꯕ ꯍꯩꯅꯔꯛꯄ ꯇꯥ ꯃꯥꯏꯖꯥꯎꯅ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ. ꯑꯩ ꯆꯠꯂꯒꯦ ꯇꯥ ꯃꯥꯏꯖꯥꯎ. ꯊꯦꯡꯉꯦꯕ. ꯂꯥꯏꯖ ꯅꯪꯁꯤ ꯅꯕꯨꯛ ꯑꯣꯈꯥꯛ ꯐꯠꯇꯦ. ꯉꯥꯁꯤ ꯉꯁꯤꯗꯤ ꯁꯅꯥꯔꯩꯗ ꯄꯤꯔꯝꯗꯕ ꯌꯥꯔꯣꯏ. ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯔꯛꯑꯣꯅ ꯈꯔ ꯍꯥꯏꯕꯤꯔꯝꯃꯨ. ꯑꯩ ꯉꯁꯤꯗꯒꯤ ꯃꯌꯥꯝ ꯆꯥꯕ ꯍꯜꯂꯅꯤ. ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯇꯥ ꯃꯥꯏꯖꯥꯎ. ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤꯀꯣ. ꯃꯇꯨꯡ ꯃꯅꯥꯎ ꯇꯥ ꯃꯥꯏꯖꯥꯎꯅ ꯄꯤꯌꯨ ꯍꯥꯏꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯃꯔꯣꯏꯀꯣ ꯑꯩ. ꯏꯇꯥꯅ ꯂꯧꯕꯤꯗꯗꯅ ꯑꯩꯅ ꯇꯆꯥꯏ. ꯇꯥ ꯃꯥꯏꯖꯥꯎꯅ ꯑꯃꯨꯛ ꯂꯧꯑꯁꯨ ꯌꯥꯗꯕꯅꯤꯅ. ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ. ꯆꯠꯂꯒꯦ ꯇꯥ ꯃꯥꯏꯖꯥꯎ. ꯍꯣꯏ ꯑꯗꯣ ꯃꯆꯨ ꯈꯔ ꯊꯥꯛꯆꯤꯜꯂꯝꯃꯨꯀꯣ. ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯂꯕ ꯏꯇꯥꯗꯨꯗ ꯃꯆꯨꯒ ꯊꯥꯛꯆꯤꯜꯂꯒ ꯍꯥꯏꯖꯤꯟ ꯇꯝꯁꯤꯟꯕꯒꯗꯤ ꯉꯝꯃꯔꯣꯏ ꯑꯩꯗꯤ ꯇꯥ ꯃꯥꯏꯖꯥꯎ. ꯅꯁꯥꯅ ꯍꯣꯠꯅꯔꯒ ꯅꯔꯥꯏꯕꯛ ꯌꯦꯡꯖꯔꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ. ꯃꯥꯏꯖꯥꯎ ꯊꯋꯥ ꯁꯥꯗꯨꯅ ꯈꯣꯏ ꯆꯣꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ. ꯂꯥꯏꯖ ꯃꯌꯨꯝꯗ ꯂꯪ ꯊꯅꯝꯂꯒ ꯃꯇꯥ ꯁꯅꯥꯔꯩ ꯍꯣꯏꯗ ꯂꯛꯂꯝꯃꯤ. ꯔꯥꯁꯤ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯤ. ꯁꯅꯥꯔꯩꯅ ꯐꯅꯦꯛ ꯁꯥꯔꯤ ꯁꯪꯒꯣꯏꯗ. ꯃꯕꯨꯡ ꯁꯅꯥꯇꯣꯝꯕꯅ ꯏꯪꯈꯣꯜ ꯁꯝꯕꯜ ꯑꯍꯣ ꯑꯔꯥꯛ ꯌꯦꯡꯁꯤꯟꯗꯨꯅ ꯁꯦꯝꯖꯤꯜꯂꯤ. ꯂꯥꯏꯖ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯗꯨꯅ ꯈꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯇꯥꯗ. ꯏꯇꯥ ꯉꯁꯤꯁꯨ ꯇꯥ ꯃꯥꯏꯖꯥꯎꯅ ꯉꯥ ꯄꯤꯔꯛꯏ. ꯁꯅꯥꯔꯩ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯂꯗꯨꯅ ꯃꯗꯨꯒꯤ ꯆꯛꯌꯥꯝ ꯆꯥꯕꯗꯨꯅ ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯦ ꯀꯩꯅꯣꯕ? ꯃꯥ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯗꯤ ꯑꯩꯅꯅꯦ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯇꯨꯅꯤ ꯌꯦꯡꯉꯣꯕ. ꯂꯥꯏꯖ ꯄꯥꯈꯠꯅ ꯊꯦꯝꯖꯤꯜꯂꯛꯏ ꯃꯇꯥꯕꯨ. ꯏꯇꯥ ꯁꯥꯎꯒꯠꯀꯅꯨ. ꯏꯅꯦ ꯍꯣꯏ ꯅꯣꯏ ꯇꯥꯆꯧ ꯏꯇꯥꯅꯦꯕ. ꯃꯥꯒꯤ ꯎꯁꯤꯠꯇꯕ ꯃꯇꯧ ꯑꯁꯤꯗ ꯑꯩ ꯀꯔꯝꯅ ꯇꯞꯊꯔꯒ ꯂꯩꯗꯣꯏꯅꯣ ꯏꯇꯥ? ꯏꯇꯥꯗ ꯊꯣꯛꯑꯝꯃꯁꯨ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯑꯁꯨꯝꯅ ꯁꯥꯎꯔꯕꯅꯤ. ꯀꯅꯥꯅ ꯈꯪꯕ ꯍꯦꯟꯕ꯭ꯔꯁꯨ. ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ ꯂꯧꯁꯤꯜꯂꯣ ꯉꯁꯤꯒꯤꯗꯤꯁꯦ.
ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯌꯥꯎꯕ ꯈꯥꯎꯗꯨ ꯄꯤꯔꯛꯏ ꯁꯅꯥꯔꯩ ꯁꯥꯎꯅ ꯐꯤ ꯁꯥꯐꯝꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯉꯥ ꯌꯥꯎꯕ ꯈꯥꯎꯗꯨ ꯁꯨꯃꯥꯡꯗꯨꯗ ꯂꯥꯛꯇꯅ ꯂꯪꯈꯤ ꯁꯤ ꯑꯣꯏꯗꯤ ꯐꯔꯦꯗꯅ ꯌꯥꯝ ꯄꯤꯅꯤꯡꯉꯗꯤ ꯑꯩꯅ ꯄꯥꯝꯗꯤ ꯄꯤꯔꯛꯀꯅꯨ ꯍꯥꯏꯅ ꯌꯥꯝ ꯄꯤꯅꯤꯡꯉꯗꯤ ꯁꯨꯃꯥꯡꯗ ꯄꯤꯖꯕ ꯇꯥꯕꯅꯤ ꯂꯥꯏꯖꯃꯥꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯇꯥ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯍꯣꯏ ꯇꯥꯈ꯭ꯔꯕꯗꯤ ꯈꯟꯕꯒ ꯇꯧꯕꯒ ꯔꯥꯁꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯀꯩꯗꯧꯔꯒꯦꯅꯦ ꯁꯅꯥꯔꯩ ꯁꯨꯃꯥꯡꯗ ꯉꯥ ꯈꯔ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯉꯛꯅ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯁꯤꯅ ꯑꯃꯨꯛ ꯁꯅꯥꯔꯩ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯃꯤ ꯁꯨꯃꯥꯡꯗ ꯇꯥꯔꯤꯁꯤꯕꯣ ꯀꯅꯥꯅ ꯂꯪꯈꯥꯏꯔꯤꯅꯣ ꯍꯥꯏꯕꯁꯤꯕꯣ ꯊꯤꯕꯣꯡꯖꯥꯎ ꯃꯩꯖꯥꯎꯅ ꯄꯤꯔꯛꯄꯅꯤ ꯏꯃꯥ ꯍꯩꯃꯥ ꯅꯕꯨꯡꯗꯨꯅ ꯄꯤꯔꯛꯂꯒ ꯅꯪꯅ ꯁꯥꯎꯔꯒ ꯂꯪꯈꯥꯏꯔꯤꯅ ꯀꯔꯤꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒꯠꯀꯦ ꯇꯧꯏ ꯔꯥꯁꯤ ꯁꯅꯥꯔꯩ ꯃꯃꯥꯅ ꯈꯨꯟꯇ꯭ꯔꯤꯉꯩ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯒ ꯉꯥꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯪꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯃꯇꯥ ꯁꯅꯥꯔꯩꯅ ꯁꯥꯎꯕꯗꯨꯗ ꯀꯞꯂꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯑꯣꯟꯊꯣꯡꯆꯩꯗꯨ ꯁꯦꯝꯂꯝꯃꯒ ꯆꯪꯉꯛꯄꯗ ꯂꯥꯏꯖꯒ ꯊꯦꯡꯅꯩ ꯀꯗꯥꯏ ꯆꯠꯂꯣꯏꯅꯣ ꯂꯥꯏꯖ ꯂꯥꯏꯖꯃꯥꯗꯤ ꯈꯨꯝꯂꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯃꯛ ꯏꯍꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯨꯝꯂꯝꯗ꯭ꯔꯤꯅꯦ ꯁꯤꯁꯨ ꯈꯞꯄꯤꯔꯅꯤ ꯃꯥꯒꯤꯁꯤꯕꯣ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯁꯅꯥꯔꯩꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯏ ꯃꯥꯅ ꯆꯪꯉꯛꯄꯗ ꯉꯥ ꯈꯔ ꯆꯥꯏꯊꯣꯛꯂꯒ ꯇꯥꯔꯤꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯤ ꯉꯥꯁꯤꯗꯤ ꯍꯣ ꯅꯇꯥꯎ ꯃꯩꯖꯥꯎꯅ ꯄꯤꯔꯛꯑꯦꯌꯦ ꯅꯆꯟꯅꯨꯄꯤ ꯆꯥꯅꯕ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯪꯊꯣꯛꯏꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯗ ꯊꯝꯈꯤꯗꯦ ꯍꯥꯏꯗꯦ ꯁꯅꯥꯔꯩ ꯀꯞꯉꯥꯡ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯕꯨꯡꯗ ꯇꯥꯆꯧ ꯑꯩꯅ ꯍꯥꯏꯗꯕꯅꯤꯅ ꯍꯟꯕꯈꯤ ꯇꯥꯆꯧꯗ ꯀꯨꯏꯔꯕꯅꯤ ꯇꯥ ꯃꯩꯖꯥꯎꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯛꯂꯤꯁꯦ ꯑꯩꯅ ꯑꯍꯥꯟꯕꯗ ꯐꯖꯅ ꯍꯥꯏꯔꯕꯅꯤ ꯑꯩ ꯄꯥꯝꯗꯤ ꯌꯥꯕ ꯉꯝꯃꯣꯏꯅ ꯑꯅꯝ ꯀꯟꯕ ꯁꯥꯗꯅ ꯏꯟꯁꯥꯡ ꯑꯃꯨꯛ ꯄꯤ ꯉꯥ ꯑꯃꯨꯛ ꯄꯤ ꯇꯧꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎꯅ ꯃꯥꯒꯤ ꯃꯆꯟꯃꯛꯇꯗ ꯃꯥ ꯈꯪꯍꯟꯗꯅ ꯇꯧꯔꯝꯂꯤꯁꯤ ꯈꯪꯂꯛꯄꯗ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯦ ꯁꯅꯥꯇꯣꯝꯕ ꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯇꯥꯎꯅ ꯍꯥꯏꯕꯗꯨ ꯃꯥꯗꯤ ꯐꯥꯒꯤꯅꯤ ꯈꯜꯂꯨꯕꯅꯤ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯕꯅ ꯑꯁꯦꯡꯕ ꯑꯣꯏꯔꯛꯄꯁꯤꯗ ꯉꯁꯤꯗꯤ ꯃꯈꯨꯠ ꯄꯦꯟꯅ ꯐꯨꯔꯒꯦ ꯈꯟꯗꯨꯅ ꯈꯨꯗꯨꯝ ꯆꯦꯖꯦꯠ ꯇꯥꯁꯤꯟꯊꯣꯛꯂꯛꯏ ꯔꯥꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯄꯥꯈꯠꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ ꯏꯃꯥꯒꯤ ꯁꯅꯥꯇꯣꯝꯕ ꯑꯗꯨꯅ ꯇꯧꯅꯨ ꯅꯪꯕꯣ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯟꯁꯦ ꯂꯩꯁꯥꯕꯤꯅꯦ ꯏꯃꯥꯒꯤ ꯁꯅꯥꯇꯣꯝꯕ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯇꯞꯊꯈꯣ ꯀꯩꯗꯧꯔꯕꯒꯦ ꯁꯅꯥꯔꯩ ꯃꯃꯥꯕꯨ ꯇꯥꯟꯅꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯌꯨꯝꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯈꯥꯝꯃꯨꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯇꯥꯆꯧꯅ ꯊꯣꯛꯄ ꯇꯧꯔꯁꯅꯤ ꯈꯪꯍꯟꯒꯗꯕꯅꯤ ꯎꯁꯤꯠꯃꯟꯗꯦꯃ ꯅꯕꯨꯡꯁꯦ ꯈꯥꯝꯗꯈꯩ ꯃꯩ ꯆꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯒꯤ ꯁꯅꯥꯔꯩ ꯅꯪꯕꯣ ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦꯗ ꯇꯧꯔꯤꯕꯁꯦ ꯊꯥꯗꯣꯛꯑꯃꯤ ꯅꯪꯕꯨ ꯅꯕꯨꯡꯁꯦ ꯈꯥꯝꯂꯨꯒꯦ ꯃꯤ ꯑꯃꯨꯛꯇ ꯈꯥꯝꯃꯨꯅꯣ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯏꯃꯥ ꯌꯨꯝꯗ ꯇꯥꯆꯧꯅ ꯊꯣꯛꯄ ꯇꯧꯔꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯝꯐꯨꯗ ꯃꯃꯥꯕꯨ ꯆꯤꯡꯅ ꯄꯨꯁꯤꯜꯂꯛꯂꯦ ꯁꯅꯥꯔꯩꯅ ꯁꯅꯥꯇꯣꯝꯕ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯃꯩꯖꯥꯎꯕꯨ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯊꯤꯕ ꯐꯪꯃꯜꯂꯛꯇꯕꯗꯒꯤ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯗ ꯃꯩꯖꯥꯎꯕꯨ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯀꯣꯟꯅꯊꯪꯗ ꯑꯍꯜ ꯑꯃꯈꯛꯅ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯈꯣꯏ ꯆꯣꯞꯍꯧꯏ ꯍꯥꯏꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯂꯥꯛꯂꯤ ꯃꯩꯖꯥꯎ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯈꯣꯏ ꯆꯣꯞꯂꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯅꯥꯇꯣꯝꯕ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯩꯖꯥꯎꯕꯨ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯄꯦꯟꯗꯅ ꯍꯥꯏꯔꯤ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯂꯒ ꯃꯔꯨꯞꯀꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕ ꯁꯥ ꯅꯪꯗꯤ ꯁꯤꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯃꯩꯖꯥꯎꯕꯨ ꯅꯝꯁꯤꯜꯂꯒ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯃꯩꯖꯥꯎ ꯃꯥꯗꯤ ꯃꯔꯥꯜ ꯑꯃ ꯂꯩꯔꯨꯕꯅ ꯃꯈꯨꯠ ꯍꯟꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯁꯅꯥꯇꯣꯝꯕ ꯃꯩꯖꯥꯎꯒꯤ ꯃꯃꯤꯠꯇꯨꯗ ꯀꯤꯟꯅ ꯑꯃꯨꯛꯇꯪ ꯊꯤꯜꯂꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯏꯆꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯍꯥꯠꯇꯣꯛꯄꯤꯒꯗꯕꯅꯤ ꯈꯪꯅ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯃꯔꯨꯞꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯪꯗꯕ ꯊꯤꯕꯣꯡꯖꯥꯎ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯃꯔꯨꯞ ꯑꯣꯏꯔꯝꯕꯒꯤ ꯃꯔꯤꯗꯣ ꯇꯠꯅꯔꯕꯅꯤ ꯊꯨꯏ ꯇꯨꯀꯠꯆꯩ ꯅꯪꯗꯤ ꯁꯥꯎꯅ ꯃꯇꯦꯟ ꯁꯤꯠꯆꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯃꯥꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯇꯥꯎ ꯃꯩꯖꯥꯎꯕꯨ ꯃꯩꯖꯥꯎ ꯀꯞꯁꯨ ꯀꯞꯇꯦ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯝꯄꯛ ꯇꯥꯁꯤꯜꯂꯒ ꯂꯩ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯂꯝꯃꯒ ꯆꯤꯝꯕꯥꯜ ꯃꯅꯥꯇꯣꯟꯗ ꯇꯥꯔꯛꯂꯤꯕ ꯏꯗꯨ ꯇꯩꯊꯣꯛꯂꯒ ꯈꯣꯏꯆꯩꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯕꯥꯇꯤꯟꯗꯨ ꯀꯧꯈꯥꯏꯔꯝꯃꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯩꯖꯥꯎꯁꯤ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯧꯂꯛꯄꯅꯤ ꯃꯩꯖꯥꯎꯒꯤ ꯃꯕꯣꯛ ꯃꯦꯝꯊꯣꯏꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯦꯜ ꯄꯥꯏꯕꯗ ꯃꯃꯤꯡ ꯈꯔ ꯑꯗꯨꯝ ꯆꯠꯂꯤ ꯆꯍꯤ ꯌꯥꯝꯂꯕꯁꯨ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩ ꯃꯁꯨ ꯃꯕꯦꯟ ꯏꯪꯅ ꯆꯤꯛꯅ ꯂꯟ ꯊꯨꯝ ꯋꯥꯠꯇꯅ ꯊꯝꯕꯤꯔꯝꯕꯅ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯅꯤꯡꯊꯨꯡꯉꯤ ꯑꯗꯨꯕꯨ ꯃꯩꯖꯥꯎ ꯃꯥꯗꯤ ꯈꯔ ꯆꯝꯖꯩ ꯆꯥꯕꯁꯨ ꯌꯥꯝꯅ ꯆꯥꯏ ꯑꯗꯨꯅ ꯃꯁꯥꯗꯨ ꯏꯅꯣꯏ ꯅꯣꯏꯔꯝꯃꯤ ꯃꯕꯣꯛꯅꯗꯤ ꯇꯣꯏꯅ ꯍꯥꯏꯖꯩ ꯅꯨꯄꯤꯅ ꯄꯥꯝꯕꯤꯔꯣꯏ ꯆꯥꯛ ꯌꯥꯝꯅ ꯆꯥꯒꯅꯨ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯉꯍꯥꯎ ꯆꯩꯁꯨꯗꯨ ꯁꯨꯔꯒ ꯃꯁꯨ ꯅꯨꯄꯥꯕꯨ ꯊꯤꯕ ꯊꯣꯛꯂꯛꯏ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯈꯣꯏ ꯆꯣꯞꯄꯅꯤꯅ ꯊꯣꯛꯈꯤꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯦꯕ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯁꯤ ꯃꯥꯅ ꯄꯥꯝꯖꯕ ꯈꯣꯏ ꯆꯣꯞꯄꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ ꯏꯁꯨ ꯅꯨꯄꯤ ꯄꯥꯝꯃꯤ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯁꯨ ꯌꯥꯗꯦꯗꯣ ꯇꯧꯔꯤꯕ ꯃꯕꯣꯛ ꯑꯩꯅ ꯂꯩꯅꯨꯡ ꯆꯪꯈ꯭ꯔꯀꯥꯟꯗ ꯄꯨꯁꯤꯜꯂꯛꯀꯦ ꯈꯜꯂꯤꯔ ꯈꯪꯗꯦ ꯋꯥ ꯈꯟꯈꯤꯗ꯭ꯔꯕ ꯏꯁꯨꯅꯤ ꯃꯕꯣꯛ ꯑꯩꯅꯗꯤ ꯑꯩꯅ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯒꯦꯅ ꯈꯜꯂꯒ
ꯉꯥꯡꯗꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯕꯣ ꯀꯗꯥꯏ ꯆꯠꯂꯤꯅꯣ? ꯅꯌꯥꯝꯕ ꯃꯩꯖꯥꯎ ꯊꯤꯕ ꯊꯣꯛꯂꯛꯏꯅꯤ ꯄꯥꯛꯄ꯫ ꯇꯥ ꯃꯩꯖꯥꯎꯗꯤ ꯉꯁꯥꯏ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯇꯥ ꯁꯅꯥꯇꯣꯝꯕꯅ ꯌꯥꯝ ꯐꯨꯈꯤꯕꯅꯦ ꯑꯕꯣ꯫ ꯃꯤꯅ ꯐꯨꯔꯒ ꯇꯥ ꯃꯩꯖꯥꯎꯗꯣ ꯃꯈꯨꯠ ꯍꯟꯗꯦ꯫ ꯍꯥ ꯀꯔꯤꯒꯤ ꯐꯨꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯗꯤ ꯄꯥꯛꯄ? ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯑꯕꯣ꯫ ꯂꯥꯞꯅ ꯎꯕꯅꯦ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯆꯠꯄꯗ꯫ ꯐꯔꯦ ꯆꯠꯂꯣ, ꯑꯕꯣꯛꯁꯨ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗꯅꯦ ꯅꯪ ꯇꯥ ꯃꯩꯖꯥꯎ ꯂꯦꯞꯄ꯭ꯔꯥ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯃꯩꯖꯥꯎ ꯃꯥꯗꯤ ꯆꯨꯝꯇ꯭ꯔꯤꯡ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤ꯫ ꯅꯥꯛ ꯌꯦꯠꯇ ꯀꯅꯥ ꯆꯠꯂꯤ ꯀꯅꯥ ꯂꯩ ꯍꯟꯅ ꯌꯦꯡꯗꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯩꯖꯥꯎꯅ ꯂꯥꯛꯄꯗꯨ ꯄꯥꯛꯄꯅ ꯎꯔꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯨ ꯑꯕꯣ ꯑꯥꯗ ꯂꯥꯛꯑꯦ ꯇꯥ ꯃꯩꯖꯥꯎꯗꯤ꯫ ꯑꯕꯣ ꯑꯩ ꯆꯠꯂꯒꯦ ꯁꯥꯟꯅꯕ꯫ ꯍꯥ ꯀꯗꯥꯏ? ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯎꯔꯦ ꯃꯁꯨ ꯅꯨꯄꯥꯒꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯇꯧꯗꯣ꯫ ꯎꯕꯗ ꯊꯃꯣꯏ ꯀꯥꯏꯔꯦ ꯃꯕꯣꯛ ꯑꯣꯏꯕꯤ ꯃꯥꯗꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯗ ꯃꯁꯨ ꯅꯨꯄꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯁꯛꯐꯝ ꯅꯣꯡꯃꯇꯁꯨ ꯎꯔꯛꯇ꯭ꯔꯤ꯫ ꯃꯩꯖꯥꯎ ꯆꯨꯝꯇ꯭ꯔꯤꯡ ꯂꯥꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯦꯝꯊꯣꯏ ꯃꯁꯨ ꯅꯨꯄꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯇꯨꯃꯤꯟ ꯂꯦꯞꯄꯤ꯫ ꯀꯧꯔꯒ ꯍꯪꯕꯁꯨ ꯇꯧꯗꯦ꯫ ꯍꯧꯖꯤꯛꯇ ꯃꯩꯖꯥꯎꯗꯨ ꯄꯦꯟꯗꯅ ꯀꯞꯂꯛꯏ, ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯤ ꯄꯦꯟꯗꯅ, ꯃꯥꯅꯦ ꯑꯩꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯔꯨꯞ ꯃꯁꯛ ꯈꯪꯗꯕ ꯈꯔ ꯆꯥꯔ ꯊꯛꯂꯒ ꯂꯩꯕ ꯄꯪꯂꯩ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯉꯁꯤꯗꯒꯤ ꯃꯔꯨꯞꯁꯨ ꯀꯥꯏꯅꯔꯦ꯫ ꯑꯩꯒꯤ ꯃꯥꯏꯁꯤꯕꯨ ꯑꯃꯨꯛ ꯎꯠꯇꯨꯅ ꯆꯠꯄ ꯉꯝꯈꯤꯒꯗ꯭ꯔꯅꯦ? ꯄꯥꯡꯃꯟꯗꯦꯗꯀꯣ ꯑꯩꯁꯦ꯫ ꯑꯩꯕꯨ ꯄꯪꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯃꯁꯨ ꯅꯨꯄꯥꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯆꯟꯅꯨꯄꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯨꯕꯒꯤꯅꯤ ꯍꯥꯏꯕ꯫ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯤꯅ ꯆꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯂꯩꯀꯥꯏ ꯁꯔꯥꯁꯟꯈ꯭ꯔꯦ꯫ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯗꯨꯗ꯫ ꯁꯅꯥꯔꯩ ꯃꯀꯣꯛꯇ ꯃꯃꯥꯒꯤ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯃꯇꯥ ꯂꯥꯏꯖꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯧ ꯑꯅꯤꯈꯛ ꯀꯩꯊꯦꯜꯗꯒꯤ ꯍꯟꯃꯤꯟꯅꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ꯫ ꯏꯆꯦ ꯅꯣꯏꯗꯤ ꯇꯥꯗ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ? ꯇꯥꯏ ꯏꯅꯥꯎ ꯇꯥꯏ, ꯀꯔꯤꯒꯤ ꯇꯥꯗꯕꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯦꯝꯄꯣꯛꯇꯣ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯆꯠꯄꯤ ꯑꯣꯏ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯇꯥꯏ꯫ ꯇꯟꯗꯅ ꯉꯥꯡꯕꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯥꯒꯤ ꯁꯅꯥꯔꯩ ꯍꯥꯏꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯀꯌꯥꯝ ꯐꯖꯗꯅꯅꯣ? ꯃꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯗꯣ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯒꯤ ꯃꯕꯨꯡꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯜꯂꯦ ꯍꯥꯏꯗꯨꯕꯨ꯫ ꯑꯁ ꯇꯣꯛꯁꯤꯗ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯗꯣ ꯏꯅꯥꯎ꯫ ꯅꯠꯇꯦꯗ ꯏꯆꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯔꯤꯉꯩꯅꯤ ꯍꯥꯏꯕ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇꯅ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯀꯥꯏꯅꯒ? ꯑꯩꯁꯨ ꯑꯩꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯣ ꯏꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯅꯤ꯫ ꯑꯩꯅ ꯏꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯗ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯏꯃꯨꯡꯒꯤ ꯃꯤꯌꯥꯝꯁꯨ ꯂꯣꯏꯅ ꯍꯔꯥꯎꯅꯩ꯫ ꯑꯐꯕ ꯅꯨꯄꯥ ꯈꯟꯕ ꯍꯩ ꯍꯥꯏꯗꯅ꯫ ꯈꯪꯗ꯭ꯔꯦꯗ ꯏꯅꯥꯎ ꯅꯆꯦꯁꯨ꯫ ꯃꯧ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈꯤꯕꯗꯨ ꯁꯅꯥꯔꯩ ꯃꯥꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯃꯕꯨꯡꯗ ꯍꯥꯏꯗꯣꯛꯂꯨꯕꯗꯣ ꯃꯥ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅ ꯂꯥꯛꯄꯗ ꯃꯇꯥ ꯂꯥꯏꯖꯒꯤ ꯌꯨꯝ ꯌꯧꯔꯝꯃꯤ꯫ ꯂꯥꯏꯖ ꯄꯣꯂꯥꯡꯈꯣꯛꯇꯒꯤ ꯐꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥ ꯁꯅꯥꯔꯩ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯀꯧꯔꯛꯏ꯫ ꯑꯦ ꯏꯇꯥ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯐꯝꯃꯨꯁꯨ ꯂꯥꯛꯑꯣ ꯏꯀꯥꯗ꯫ ꯐꯝꯃꯔꯣꯏꯒꯦ ꯌꯥꯔꯅꯤ ꯏꯇꯥ꯫ ꯑꯗꯨꯗꯤ ꯃꯥꯡꯒꯣꯟꯗ ꯐꯝꯃꯨꯁꯨ ꯂꯥꯛꯑꯣ ꯏꯇꯥ꯫ ꯑꯍꯣꯏ ꯏꯇꯥ꯫ ꯐꯛꯁꯤꯗ ꯐꯝꯂꯝꯃꯨꯀꯣ, ꯑꯩ ꯕꯥꯖꯤꯒꯤ ꯐꯨꯔꯤꯠꯁꯦ ꯊꯝꯖꯤꯜꯂꯨꯒꯦ ꯏꯃꯨꯡꯗ ꯏꯇꯥ꯫ ꯑꯍꯣꯏ ꯏꯇꯥ꯫ ꯂꯥꯏꯖ ꯏꯃꯨꯡꯗ ꯃꯄꯥꯒꯤ ꯐꯨꯔꯤꯠꯇꯨ ꯊꯝꯖꯤꯜꯂꯨꯔꯒ ꯊꯣꯛꯂꯛꯂꯒ ꯃꯇꯥꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯍꯪꯂꯛꯏ, ꯏꯇꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯇꯥ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯪꯂꯤꯕ ꯏꯇꯥ? ꯑꯩꯅ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯂꯨꯕꯗꯨꯒꯤ ꯏꯊꯟꯇ ꯁꯨꯝ ꯅꯨꯡꯉꯥꯏꯖꯔꯛꯇꯕꯅꯦ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯏꯇꯥ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯣ꯫ ꯍꯣꯠꯅꯔꯁꯨ ꯀꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯤ ꯏꯇꯥ꯫ ꯑꯁ ꯍꯦꯟꯖꯤꯟꯅ ꯈꯜꯂꯗꯤ ꯅꯁꯥꯗꯣ ꯅꯥꯔꯛꯄ ꯇꯥꯔꯦ꯫ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯈꯤꯁꯦ, ꯃꯌꯥꯟ ꯍꯦꯛꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯩ ꯆꯥꯅꯤꯡꯗꯦꯗ ꯏꯇꯥ꯫ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯕꯅꯣ? ꯆꯥꯗꯕ ꯌꯥꯔꯣꯏ, ꯂꯥꯛꯑꯣꯁꯦ꯫ ꯅꯝꯗꯅ ꯂꯥꯏꯖꯅ ꯃꯇꯥ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ パꯏꯗꯨꯅ ꯆꯤꯡꯂꯒ ꯏꯪꯈꯣꯜꯗꯒꯤ ꯁꯤꯡꯖꯨ ꯃꯌꯥꯜ ꯍꯦꯛꯄ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯦꯝꯊꯣꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯌꯦꯠꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯆꯩꯁꯨꯗꯨ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯁꯥꯎꯅ ꯀꯧꯔꯛꯏ, ꯔꯥꯁꯤꯌꯥ ꯔꯥꯁꯤꯌꯥ ꯍꯩ ꯔꯥꯁꯤꯌꯥ! ꯌꯨꯝꯁꯤ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯔꯥꯁꯤ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ, ꯀꯅꯥꯅꯣ? ꯅꯥꯟꯗꯣꯟ ꯃꯦꯝꯊꯣꯏꯅꯤ, ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯁꯤ, ꯊꯣꯛꯂꯛꯎ꯫ ꯍꯣꯏ ꯏꯟꯗꯣꯟ ꯊꯣꯛꯂꯛꯑꯒꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯏꯟꯗꯣꯟ꯫ ꯃꯥꯡꯒꯣꯟꯒꯤ ꯃꯣꯔꯥ ꯑꯗꯨꯗ ꯐꯝꯕꯤꯔꯝꯃꯣ ꯏꯟꯗꯣꯟ꯫ ꯀꯔꯤꯒꯤ ꯃꯣꯏꯒꯤ ꯃꯣꯔꯥ ꯑꯁꯤꯗ ꯐꯝꯖꯔꯨꯅꯤ ꯍꯥꯏꯒꯦ? ꯐꯝꯃꯣꯏ, ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩꯅꯤ꯫ ꯃꯦꯝꯊꯣꯏ ꯑꯩꯁꯤ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯉꯁꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯔꯥꯁꯤ ꯀꯣꯟ ꯐꯦꯡꯂꯨꯕꯒꯤ ꯑꯆꯣꯠꯄ ꯃꯈꯨꯠꯇꯨ ꯐꯗꯤ ꯑꯃꯅ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯗꯤ ꯃꯦꯝꯊꯣꯏꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯃꯥꯡꯗ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ
ꯏꯟꯗꯣꯟ ꯀꯥꯈꯠꯄꯤꯔꯛꯑꯣ ꯃꯊꯛꯇ ꯍꯥꯏ ꯔꯥꯁꯤ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤꯁꯤꯗ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯌꯥꯝ ꯐꯥꯎꯒꯦꯅꯦ ꯍꯥ ꯃꯥꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗꯒ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯔꯛꯂꯤꯕꯗꯣ ꯃꯥꯒꯤ ꯀꯔꯤ ꯃꯇꯤꯛ ꯂꯩꯒꯦ ꯂꯩꯁꯥꯕꯤ ꯑꯃꯗ ꯄꯥꯈꯪ ꯑꯃꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯏꯟꯗꯣꯜ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯔꯤꯁꯤ ꯑꯗꯨꯅ ꯀꯣꯛꯁꯤ ꯏꯉꯥꯎ ꯉꯥꯎꯔꯦ ꯄꯥꯈꯪꯅ ꯅꯨꯡꯁꯤ ꯍꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯊꯣꯛꯄꯤꯈꯣ ꯌꯥꯗ꯭ꯔꯅꯦ ꯔꯥꯁꯤꯌꯥ ꯀꯩꯗꯧꯅꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯂꯩꯗꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯄꯥꯈꯪꯁꯤꯡ ꯃꯕꯨꯡꯗ ꯇꯥꯛꯊꯣꯛꯂꯒ ꯐꯨꯍꯜꯂꯒ ꯂꯩꯒꯦꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯏꯟꯗꯣꯜ ꯋꯥꯈꯟꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯤ ꯔꯥꯁꯤ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯃꯥꯒꯤ ꯃꯔꯣꯜꯅꯤꯀꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯉꯤ ꯎꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯆꯥꯅꯨꯄꯥꯒꯅꯦ ꯏꯁꯨ ꯅꯨꯄꯥꯒ ꯃꯇꯥꯎ ꯁꯥꯟꯅꯩ ꯇꯤꯟꯅꯩ ꯍꯥꯏꯕ ꯑꯗꯣ ꯅꯆꯥꯅꯨꯄꯤꯗꯨꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗ ꯂꯩꯕꯗꯤ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤꯅꯦ ꯅꯣꯏ ꯑꯩꯈꯣꯏ ꯁꯥꯒꯩ ꯄꯨꯟꯕ ꯅꯠꯇꯦ ꯌꯦꯛ ꯊꯣꯛꯅꯕ ꯅꯠꯇꯦ ꯅꯣꯏꯅ ꯊꯥꯡꯖꯝꯅꯤ ꯑꯩꯈꯣꯏꯅ ꯂꯥꯏꯁ꯭ꯔꯝꯅꯤ ꯑꯩꯅ ꯋꯥꯐꯝꯁꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯁꯨ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕꯒꯤ ꯍꯥꯏꯕꯒꯗꯤ ꯅꯠꯇꯦ ꯇꯥꯔꯤꯕ ꯋꯥꯐꯝꯗꯨꯕꯨ ꯍꯥꯏꯕꯅꯤ ꯃꯔꯨꯞ ꯇꯤꯟꯅꯔꯒ ꯀꯩꯗꯧꯔꯒꯦ ꯍꯥ ꯏꯟꯗꯣꯟ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯇꯥꯗꯦ ꯑꯗꯨꯒ ꯑꯃꯅ ꯔꯥꯁꯤ ꯑꯩꯒꯤ ꯏꯁꯨꯗꯣ ꯃꯁꯛꯄꯨꯗꯤ ꯈꯔ ꯊꯤ ꯆꯥꯕꯗ ꯈꯔ ꯂꯥꯎꯏ ꯍꯥꯏꯕꯕꯨꯅꯦ ꯅꯣꯡꯃꯇ ꯃꯤꯒꯤ ꯁꯔꯨꯛꯇꯤ ꯃꯨꯜꯂꯒ ꯆꯥꯈꯤꯗ꯭ꯔꯤ ꯅꯆꯥꯅꯨꯄꯥꯅꯒ ꯏꯁꯨ ꯅꯨꯄꯥꯗ ꯊꯤꯕꯣꯡꯖꯥꯎ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯃꯃꯥꯡꯗꯗꯤ ꯍꯥꯏꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯛꯂꯦꯒ ꯍꯥꯏꯔꯕꯗꯤꯅꯦ ꯃꯆꯤꯟꯗꯣ ꯐꯣꯠꯆꯤꯟꯒꯅꯤ ꯑꯩꯅ ꯑꯩ ꯆꯠꯂꯒꯦ ꯑꯊꯨꯕꯗ ꯅꯆꯥꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯅꯕ ꯇꯧꯈꯣꯀꯣ ꯌꯦꯡꯅꯤꯡꯗꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯥꯗꯅ ꯂꯩꯔꯤꯗꯣ ꯃꯥ ꯂꯩꯔꯗꯤ ꯂꯩꯀꯥꯏꯁꯤ ꯋꯥꯊꯣꯛ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯝꯅ ꯄꯤꯔꯁꯨ ꯏꯁꯨ ꯅꯨꯄꯤꯗꯤ ꯑꯣꯏꯅꯤꯡꯗꯦꯅꯦꯍꯦ ꯅꯆꯥꯅꯨꯄꯤꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯊꯣꯏ ꯔꯥꯁꯤ ꯊꯋꯥꯏ ꯆꯥꯛꯅ ꯂꯩꯍꯧꯏ ꯉꯁꯥꯏꯗꯒꯤ ꯃꯦꯝꯊꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯁꯅꯥꯔꯩꯃꯥꯁꯨ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯤ ꯀꯞꯇꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏꯖꯥꯎ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯥꯛꯆꯥ ꯌꯨꯊꯛ ꯍꯩꯅꯕꯤ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯤ ꯍꯥꯟꯅ ꯏꯅꯣꯏ ꯅꯣꯏꯗꯨꯅ ꯐꯤꯕꯝ ꯑꯃ ꯇꯥꯗꯅ ꯂꯩꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯃꯥꯟꯕ ꯁꯕꯥꯟ ꯑꯃꯗ ꯑꯣꯏꯈ꯭ꯔꯦ ꯑꯕꯣꯛ ꯑꯕꯣꯛ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯕꯣꯛ ꯍꯣꯏ ꯆꯠꯂꯁꯤ ꯑꯕꯣꯛꯁꯤ ꯍꯣꯔꯦꯟ ꯄꯥꯝ ꯌꯧꯔꯒꯅꯦ ꯆꯥꯅꯕ ꯁꯦꯝꯂꯨꯕꯅꯤ ꯍꯜꯂꯛꯂꯒ ꯆꯥꯕ ꯌꯥꯕꯗꯨꯕꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ ꯌꯥꯔꯕꯣ ꯑꯕꯣꯛ ꯌꯥꯔꯦ ꯂꯣꯟꯁꯤꯜꯂꯣ ꯃꯦꯝꯊꯣꯏ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯕ ꯁꯝꯗꯨ ꯃꯀꯣꯛꯇ ꯊꯣꯡꯂꯠꯀꯦ ꯇꯧꯕꯒ ꯃꯁꯨ ꯅꯨꯄꯥꯅ ꯑꯩ ꯄꯨꯔꯛꯀꯦ ꯑꯕꯣꯛ ꯋꯥꯅꯕꯅꯤ ꯆꯩꯁꯨ ꯁꯨꯔꯒ ꯆꯠꯂꯕ ꯑꯕꯣꯛꯅ ꯁꯝ ꯑꯔꯨꯝꯕꯁꯦ ꯎꯒꯦꯒꯁꯨ ꯇꯧꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯁꯝꯗꯨ ꯄꯨꯔꯒ ꯃꯁꯨ ꯃꯕꯦꯟ ꯇꯨꯡꯗ ꯃꯥꯡꯗ ꯄꯥꯝ ꯇꯝꯅ ꯅꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯄꯥꯝ ꯌꯧꯔꯗꯨꯅ ꯆꯥꯅꯕ ꯌꯥꯎꯕ ꯁꯝꯗꯨ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ ꯊꯅꯝꯂꯒ ꯄꯥꯟ ꯇꯥꯟꯕ ꯊꯣꯛꯂꯛꯏ ꯃꯁꯨ ꯃꯕꯣꯛꯇꯣ ꯄꯣꯊꯥ ꯑꯩ ꯇꯥꯜꯂꯛꯀꯦ ꯄꯥꯟꯗꯣ ꯃꯩꯖꯥꯎ ꯀꯗꯥꯏ ꯌꯨꯝꯄꯥꯛꯇꯣ ꯄꯤꯔꯛꯑꯣ ꯑꯕꯣꯛꯇ ꯑꯕꯣꯛ ꯋꯥꯅꯕꯅꯦ ꯇꯨꯃꯤꯟ ꯐꯝꯂꯒ ꯌꯦꯡꯉꯣ ꯑꯩ ꯇꯥꯜꯂꯛꯀꯦ ꯑꯗꯨꯝ ꯑꯕꯣꯛꯅ ꯊꯕꯛ ꯇꯧꯅꯤꯡꯉꯒꯅ ꯁꯝꯁꯤꯗ ꯄꯥꯟꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯣꯏ ꯍꯥꯞꯆꯤꯜꯂꯛꯂꯒꯦ ꯏꯁꯨ ꯅꯨꯄꯥ ꯂꯩꯖꯕ ꯀꯥꯏꯁꯦ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯃꯥꯒꯤ ꯄꯥꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯅꯤ ꯃꯦꯝꯊꯣꯏꯅ ꯊꯪꯅꯕ ꯄꯥꯝꯗ ꯃꯪꯒ꯭ꯔꯥ ꯇꯥꯂꯝꯕꯤ ꯁꯅꯥꯔꯩ ꯃꯩꯖꯥꯎ ꯎꯕꯗ ꯃꯈꯣꯏꯒꯤ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯥ ꯇꯁꯦꯡꯅ ꯑꯉꯛꯄ ꯄꯣꯛꯏ ꯃꯩꯖꯥꯎꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯂꯥꯏꯖ ꯂꯧꯇꯥꯡꯁꯪ ꯃꯅꯨꯡꯗ ꯆꯨꯖꯥꯛ ꯐꯨꯠꯇꯨꯅ ꯂꯩꯔꯝꯕꯅꯤ ꯃꯇꯥꯅ ꯍꯥꯊꯨ ꯆꯪꯂꯛꯄ ꯑꯗꯨꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯇꯥꯆꯧꯍꯣꯏ ꯏꯅꯦꯍꯣꯏ ꯂꯥꯛꯍꯧꯔꯕꯣ ꯂꯥꯛꯍꯧꯗ꯭ꯔꯤ ꯏꯇꯥ ꯑꯣ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯄꯔꯄꯝ ꯆꯪꯂꯛꯏꯗꯦ ꯇꯥ ꯃꯩꯖꯥꯎꯒ ꯃꯣꯏ ꯑꯕꯣꯛꯀ ꯂꯩꯍꯧꯔꯦ ꯑꯗꯨꯗ ꯎꯈꯤꯕ ꯇꯥꯔꯦꯅ ꯆꯪꯉꯛꯄꯅꯤ ꯂꯥꯏꯖꯃꯥꯁꯨ ꯃꯇꯥ ꯁꯅꯥꯔꯩꯅ ꯃꯩꯖꯥꯎꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯦ ꯈꯪꯂꯕꯅꯤ ꯏꯇꯥ ꯂꯣꯠꯁꯤꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯇꯥ ꯃꯩꯖꯥꯎ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯂꯦ ꯀꯣꯛ ꯍꯥꯏꯈ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯃꯗꯨ ꯉꯝꯃꯣꯏꯗ ꯏꯇꯥ ꯀꯔꯤꯒꯤ ꯉꯝꯃꯣꯏꯗꯧꯔꯤꯕ ꯁꯤꯕꯨ ꯏꯇꯥꯅ ꯍꯥꯟꯅ ꯍꯧꯗꯣꯛꯇꯣꯏꯔꯣ ꯏꯍꯥꯟ ꯍꯥꯟꯅ ꯇꯥ ꯃꯩꯖꯥꯎꯅ ꯑꯩꯕꯨ ꯑꯍꯦꯟꯕꯤ ꯄꯥꯝꯕꯤꯅꯤ ꯈꯟꯈꯤꯅꯤ ꯏꯇꯥ ꯅꯪꯇꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯨ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯅꯇꯥꯅ ꯁꯤꯟꯈꯤ ꯍꯌꯦꯡꯃꯛ ꯇꯥ ꯃꯩꯖꯥꯎꯒ ꯅꯕꯥꯅꯤ ꯎꯅꯅꯕ ꯁꯤꯟꯈꯤ ꯍꯥꯏꯅꯤꯡꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯍꯧꯔꯣ ꯉꯝꯒꯗ꯭ꯔꯅꯦ ꯑꯩꯕꯨ ꯏꯇꯥ ꯉꯝꯅꯕ ꯍꯣꯠꯅꯔꯣ ꯅꯨꯄꯤ ꯊꯣꯛꯅ ꯁꯅꯥꯔꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯩꯖꯥꯎ ꯃꯈꯣꯏꯒꯤ ꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯒ ꯏꯔꯨꯖꯊꯣꯛꯂꯒ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯀꯣꯏꯊꯣꯔꯛꯏ ꯄꯨꯡꯍꯣꯡ ꯍꯣꯡꯂꯦ ꯂꯩꯀꯥꯏꯗꯣ ꯃꯥꯅ ꯃꯇꯝ ꯈꯔ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯇꯕꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯖꯒ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯖ ꯍꯔꯥꯎ ꯀꯧꯔꯛꯏ ꯃꯩꯖꯥꯎ ꯎꯕꯗ ꯇꯥ ꯃꯩꯖꯥꯎ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯃꯩꯖꯥꯎ ꯍꯥꯏꯔꯞ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤꯗ ꯂꯥꯏꯖ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯏꯇꯥ ꯁꯅꯥꯔꯩ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯇꯥ ꯃꯩꯖꯥꯎ ꯑꯗ ꯇꯥ ꯃꯩꯖꯥꯎ ꯑꯩ ꯇꯥ ꯃꯩꯖꯥꯎꯗꯨ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯂꯥꯏꯖ ꯏꯇꯥ ꯁꯅꯥꯔꯩꯅ ꯇꯥ ꯃꯩꯖꯥꯎꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯕꯅꯦ ꯊꯣꯛꯂꯨꯁꯤꯗ ꯁꯤꯒꯤ ꯋꯥꯁꯤ ꯂꯥꯏꯖ
ꯑꯩ ꯆꯠꯂꯒꯦ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯒ ꯂꯥꯏꯖ ꯃꯩꯖꯥꯎꯒꯤ ꯃꯃꯥꯡꯗ ꯊꯥꯆꯤꯟꯗꯨꯅ ꯂꯦꯞꯂꯒ ꯇꯥ ꯃꯩꯖꯥꯎ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯇꯥꯗꯣ ꯍꯧꯖꯤꯛꯇꯤ ꯇꯥ ꯃꯩꯖꯥꯎꯒꯤ ꯅꯨꯡꯁꯤꯕꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯅ ꯂꯩꯔꯦ ꯃꯁꯥꯗꯨꯁꯨ ꯌꯦꯡꯍꯩꯗ꯭ꯔꯦ ꯀꯪꯕꯗ ꯌꯥꯔꯒꯗꯤ ꯇꯥ ꯃꯩꯖꯥꯎꯅ ꯑꯝꯇ ꯎꯅꯕꯤꯌꯣ ꯂꯥꯏꯖ ꯀꯗꯥꯏꯗ ꯎꯅꯗꯣꯏꯅꯣ ꯑꯩꯒ ꯃꯥꯒ ꯅꯍꯥꯟꯃꯨꯛ ꯐꯨꯕꯗꯣ ꯄꯦꯟꯗꯕꯒꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯀꯧꯔꯒ ꯐꯨꯍꯟꯒꯦ ꯈꯜꯂꯤꯖꯥꯠꯂꯣ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯈꯟꯗ꯭ꯔꯕꯅꯤ ꯏꯇꯥꯗꯣ ꯇꯥ ꯃꯩꯖꯥꯎ ꯏꯇꯥꯗꯣ ꯂꯥꯟꯅ ꯈꯟꯒꯅꯨ ꯇꯥ ꯃꯩꯖꯥꯎꯅꯁꯨ ꯐꯔꯦ ꯍꯌꯦꯡꯗꯣ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔꯝꯃꯒꯦ ꯑꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯏꯇꯥ ꯄꯨꯔꯒ ꯂꯥꯛꯑꯒꯦꯀꯣ ꯇꯥ ꯃꯩꯖꯥꯎ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯂꯥꯏꯖ ꯍꯔꯥꯎꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯖꯥꯎ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯃꯦꯝꯊꯣꯏ ꯃꯁꯨ ꯅꯨꯄꯥ ꯎꯕꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯁꯨꯁꯦ ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯌꯦꯡꯂꯒ ꯃꯒꯨꯟ ꯑꯃ ꯍꯥꯞꯂꯛꯄꯒꯨꯝ ꯇꯧꯏꯅꯦ ꯑꯕꯣꯛ ꯃꯤꯅ ꯇꯥꯔꯒ ꯅꯥꯀꯣꯡ ꯏ ꯇꯥꯔꯅꯤ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯩ ꯊꯪꯅꯕ ꯂꯩꯀꯥꯏ ꯐꯥꯎꯕ ꯑꯗꯨꯝ ꯆꯠꯂꯨꯒꯦ ꯀꯩꯗꯧꯕ ꯆꯠꯇꯧꯔꯤꯕ ꯌꯨꯝꯗ ꯍꯦꯟꯗꯣꯛꯇꯕꯁꯦ ꯋꯥꯈꯜꯁꯦ ꯏꯐꯛ ꯐꯛꯆꯤꯜꯂꯤ ꯑꯗꯨꯅ ꯀꯣꯏꯊꯣꯛꯎꯒꯦ ꯑꯕꯣꯛ ꯍꯣꯏ ꯀꯣꯏꯊꯣꯛꯂꯁꯨ ꯏꯁꯨꯁꯤꯗꯤ ꯁꯦ ꯁꯦꯟ ꯈꯔ ꯄꯥꯏꯁꯤꯟꯈꯣ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯂꯛꯂꯕꯁꯨꯅꯦ ꯂꯩꯔꯒ ꯆꯥꯅꯕ ꯌꯥꯅꯤꯗ ꯑꯕꯣꯛ ꯊꯝꯖꯤꯜꯂꯣ ꯑꯗꯨꯝ ꯑꯩꯒꯤꯁꯨ ꯌꯥꯎꯔꯤꯌꯦ ꯆꯠꯂꯨꯈꯤꯒꯦ ꯑꯕꯣꯛ ꯍꯣꯏ ꯅꯤꯡꯊꯤ ꯌꯦꯡꯂ ꯆꯠꯂꯨꯀꯣ ꯍꯣꯏ ꯑꯕꯣꯛ ꯁꯣꯝꯗ ꯂꯥꯏꯖꯒꯤ ꯌꯨꯝꯗꯅꯤ ꯃꯃꯥꯒ ꯃꯕꯨꯡꯒꯅ ꯄꯥꯝꯗ ꯆꯠꯈ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯃꯇꯥ ꯁꯅꯥꯔꯤꯕꯨ ꯀꯦꯕꯤꯔꯤ ꯀꯦꯕ ꯂꯣꯏꯕꯒ ꯍꯥꯏꯔꯛꯏ ꯃꯇꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯉꯁꯤꯗꯤꯅꯦ ꯎꯄꯥꯏ ꯑꯃ ꯊꯤꯔꯒ ꯇꯥ ꯃꯩꯖꯥꯎꯒꯤ ꯅꯥꯃꯩꯗꯣ ꯄꯥꯏꯔꯒ ꯏꯟꯅꯈꯤꯒꯗꯕ ꯈꯪꯉꯕ ꯏꯟꯅꯗꯕꯒ ꯌꯥꯔꯣꯏꯀꯣ ꯏꯇꯥ ꯑꯩ ꯉꯝꯗꯧ ꯃꯥꯟꯗꯦ ꯏꯇꯥ ꯇꯥ ꯃꯩꯖꯥꯎꯅ ꯑꯩꯁꯦ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯈꯟꯅꯤꯡꯕ ꯈꯟꯁꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯆꯦꯟꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯏꯇꯥꯅ ꯁꯅꯥꯔꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯣꯏ ꯌꯦꯡꯉꯒꯦ ꯏꯇꯥ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯇꯥ ꯃꯩꯖꯥꯎꯅ ꯉꯥꯏꯔꯝꯃꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯇꯥ ꯂꯥꯏꯖꯅ ꯁꯤꯟꯇꯥꯛꯄꯤ ꯁꯥꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯁꯅꯥꯔꯩꯕꯨ ꯃꯥꯅ ꯍꯣꯔꯦꯟ ꯇꯧꯒꯗꯕ ꯄꯨꯝꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯩꯖꯥꯎꯅ ꯐꯝꯂꯒ ꯂꯩꯔꯤꯗꯨ ꯎꯕꯗ ꯁꯅꯥꯔꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ ꯇꯥ ꯃꯩꯖꯥꯎ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯗ ꯂꯥꯏꯖ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯣꯀꯣ ꯏꯇꯥꯒ ꯑꯗꯣ ꯇꯥ ꯃꯩꯖꯥꯎ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯁꯦ ꯍꯨꯟꯗꯣꯛꯂꯒ ꯊꯅꯝꯕꯒ ꯌꯥꯔꯣꯏꯀꯣ ꯄꯨꯔꯒ ꯆꯠꯈꯤꯗꯧꯅꯤ ꯅꯨꯄꯥ ꯊꯣꯛꯅ ꯃꯁꯥꯅꯁꯨ ꯌꯥꯔꯕꯅꯦ ꯁꯥꯟꯅꯔꯣ ꯋꯥꯔꯤꯗꯣ ꯑꯩ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯒꯦ ꯁꯅꯥꯔꯩ ꯇꯞꯅ ꯃꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯂꯒ ꯂꯩ ꯃꯩꯖꯥꯎ ꯇꯞꯅ ꯍꯥꯏꯔꯛꯏ ꯐꯝꯃꯨ ꯁꯤꯗ ꯁꯅꯥꯔꯩ ꯑꯍꯣꯏ ꯇꯥ ꯃꯩꯖꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯒ ꯎꯅꯁꯤ ꯍꯥꯏꯕꯕꯣ ꯁꯅꯥꯔꯩ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯡꯕ ꯐꯨꯗꯣꯛꯂꯒ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯪꯗꯅ ꯂꯩꯔꯦ ꯇꯥ ꯃꯩꯖꯥꯎ ꯅꯪꯁꯤ ꯍꯧꯖꯤꯛꯇꯁꯨ ꯏꯇꯥ ꯂꯥꯏꯖꯅ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯆꯦꯟꯕ ꯊꯣꯛꯂꯛꯏꯅꯤ ꯈꯪꯉꯕꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯥ ꯃꯩꯖꯥꯎꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯍꯥꯏꯁꯤꯕ ꯁꯅꯥꯔꯩ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯇꯥ ꯃꯩꯖꯥꯎꯗ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ ꯃꯩꯖꯥꯎ ꯂꯥꯏꯖ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯔꯥꯁꯤ ꯑꯍꯤꯡꯗꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯂꯛꯂꯦ ꯃꯁꯥꯗꯣ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯔꯦ ꯎꯏ ꯈꯪꯉꯤ ꯀꯧꯕ ꯍꯥꯏꯔꯛꯇꯕꯗ ꯍꯜꯂꯛꯈꯤꯕꯅꯤ ꯌꯨꯝꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯏꯃꯥꯒꯤ ꯁꯅꯥꯔꯩ ꯅꯪꯕꯣ ꯏꯃꯥꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯁꯅꯥꯇꯣꯝꯕ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯆꯪꯉꯛꯏ ꯔꯥꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯏꯃꯥꯒꯤ ꯁꯅꯥꯇꯣꯝꯕ ꯅꯆꯟ ꯐꯪꯂꯛꯂꯕ꯭ꯔꯣ ꯅꯆꯟꯅꯨꯄꯤ ꯐꯪꯂꯛꯂꯕ꯭ꯔꯕ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ ꯃꯥꯕꯣ ꯏꯃꯥ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯅꯆꯟꯅꯨꯄꯤ ꯐꯪꯂꯕ꯭ꯔꯥ ꯍꯪꯂꯒ ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯃꯤ ꯁꯅꯥꯇꯣꯝꯕ ꯏꯃꯥ ꯁꯅꯥꯔꯩꯗꯣ ꯏꯇꯥꯎ ꯃꯩꯖꯥꯎꯗ ꯆꯦꯟꯈ꯭ꯔꯦ ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯦꯡꯉꯦ ꯏꯃꯥ ꯎꯍꯧꯕ ꯃꯤꯅ ꯇꯝꯂꯛꯂꯕꯅꯤ ꯍꯌꯦꯡ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯂꯒ ꯈꯪꯒꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯥ ꯍꯣꯏ ꯃꯩꯖꯥꯎꯗꯣ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯗ ꯏꯃꯥꯗꯤ ꯁꯩꯇ ꯏꯃꯥ ꯑꯩꯁꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯏꯇꯥꯎꯗ ꯑꯩꯒ ꯇꯤꯟꯅꯔꯒ ꯑꯩꯒꯤ ꯆꯟꯗ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯑꯩꯁꯨ ꯁꯥꯎꯈꯤꯕꯅꯤ ꯃꯦꯝꯊꯣꯏ ꯃꯥꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯁꯥꯒꯩꯒꯤ ꯑꯅꯛꯄ ꯑꯔꯥꯞꯄꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯍꯥꯏꯈꯤꯔꯝꯃꯤ ꯆꯤꯝꯕꯥꯜꯗ ꯑꯗꯨ ꯄꯥꯝꯗꯕ ꯁꯥꯅ ꯆꯩꯔꯝꯂꯕꯁꯨ ꯊꯃꯣꯏꯗꯗꯤ ꯈꯟꯈꯤꯕꯅꯤ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯅ ꯂꯧꯗꯗꯤ ꯂꯧꯍꯟꯒꯦ ꯈꯟꯅ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯨꯍꯣꯡꯂꯦ ꯁꯅꯥꯔꯩ ꯑꯃꯗꯤ ꯃꯩꯖꯥꯎ ꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯒ ꯆꯥꯛ ꯆꯥꯅꯕ ꯐꯝꯃꯤ ꯆꯥꯛꯈꯨꯝꯃꯥꯡ ꯑꯗꯨꯗ ꯁꯅꯥꯔꯩ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯥꯡꯗꯣꯔꯛꯏ ꯆꯥꯛꯂꯨꯛꯇꯨ ꯎꯕꯗ ꯃꯩꯖꯥꯎ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯁꯅꯥꯔꯩ ꯑꯩꯒꯤ ꯆꯥꯛꯂꯨꯛꯁꯤꯗꯤ ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯆꯥꯛꯁꯤꯗꯤ ꯀꯅꯥꯅ ꯆꯥꯗꯣꯏꯕ ꯇꯥ ꯃꯩꯖꯥꯎꯅ ꯆꯥꯗꯣꯏꯅꯤ ꯀꯩꯅꯣ ꯅꯍꯥꯟꯋꯥꯏ ꯇꯥ ꯃꯩꯖꯥꯎꯗꯤ ꯃꯌꯥꯝ ꯆꯥꯔꯤꯗꯨꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯗꯤꯅꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤꯗꯤ ꯆꯥꯗꯕ ꯌꯥꯔꯣꯏ ꯇꯥ ꯃꯩꯖꯥꯎ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯁꯅꯥꯔꯩ ꯅꯪꯕꯣ
ꯃꯁꯤ ꯃꯌꯥꯝꯁꯤ ꯆꯥꯔꯗꯤ ꯑꯩꯗꯤꯅꯦ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯔꯅꯦꯕ ꯑꯁ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯃꯕꯣꯛꯅ ꯍꯥꯏ ꯃꯩꯖꯥꯎ ꯆꯥꯁꯤꯜꯂꯣꯅꯦ ꯅꯪꯕꯣ ꯍꯥꯎꯕꯅꯤ ꯏꯁꯨꯅ ꯊꯣꯡꯕ ꯆꯝꯊꯣꯡꯗꯣ ꯍꯣꯏ ꯆꯥꯔꯒꯦꯕꯣ ꯆꯥꯛ ꯇꯣꯛꯄꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯁꯅꯥꯔꯩꯒꯅꯦ ꯅꯅꯦꯝꯄꯣꯛ ꯈꯣꯏꯗ ꯆꯠꯂꯨꯆꯣꯀꯣ ꯍ ꯀꯩꯗꯧꯕ ꯆꯠꯇꯣꯏꯅꯣꯕꯣ ꯅꯅꯦꯝꯄꯣꯛꯇꯣ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯍꯪꯂꯨꯆꯣ ꯑꯕꯣꯛꯀ ꯆꯠꯃꯤꯟꯅꯧꯆꯣꯕꯣ ꯍꯥꯏ ꯑꯩꯗꯤ ꯑꯋꯥꯡꯒꯤ ꯑꯁꯤꯐꯝꯗ ꯋꯥꯔꯤ ꯇꯥꯕ ꯆꯠꯀꯅꯤ ꯑꯗꯨꯅ ꯅꯪꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯆꯠꯂꯒꯦꯕꯣ ꯃꯩꯖꯥꯎ ꯆꯥꯛꯇꯨ ꯄꯔꯞ ꯆꯥꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯆꯪꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯀꯥꯗ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯔ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯥꯛꯏ ꯃꯩꯖꯥꯎ ꯇꯞꯂꯤꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯇꯥꯆꯧꯅ ꯑꯃꯨꯛ ꯐꯨꯔꯛꯇꯅ ꯁꯥꯟꯅꯔꯤ ꯐꯨꯔꯣꯏꯗ ꯉꯁꯤꯗꯤ ꯇꯥꯆꯧꯅ ꯐꯨꯒꯦ ꯇꯧꯔꯁꯨ ꯑꯩꯅ ꯊꯠꯂꯒ ꯊꯝꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯆꯪꯉꯛꯄꯗ ꯇꯟꯖꯥ ꯆꯥꯅꯅ ꯁꯅꯥꯇꯣꯝꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯇꯥꯆꯧ ꯏꯃꯥꯗꯤ ꯐꯃꯨꯡꯗ ꯍꯤꯞꯄꯤꯔꯣ ꯍꯤꯞꯍꯧꯕꯅꯤ ꯆꯪꯉꯣ ꯇꯥꯃꯩꯖꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯁꯅꯥꯔꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯁꯅꯥꯇꯣꯝꯕꯅ ꯈꯝꯂꯛꯏ ꯃꯩꯖꯥꯎꯕꯨ ꯏꯇꯥꯎ ꯃꯩꯖꯥꯎ ꯑꯝꯇ ꯉꯥꯏꯈꯣ ꯃꯩꯖꯥꯎ ꯄꯥꯈꯠꯅ ꯌꯦꯡꯂꯛꯏ ꯁꯅꯥꯔꯩꯗ ꯁꯅꯥꯔꯩ ꯃꯥꯁꯨ ꯄꯥꯈꯠꯄ ꯄꯣꯛꯏ ꯃꯕꯨꯡꯅ ꯈꯝꯂꯛꯄ ꯑꯁꯤꯗ ꯑꯗꯨꯅ ꯍꯪꯂꯛꯏ ꯃꯕꯨꯡꯗ ꯇꯥꯆꯧ ꯐꯨꯗꯣꯏꯔꯣ ꯐꯨꯔꯣꯏꯗ ꯀꯔꯤ ꯐꯨꯗꯣꯏꯅꯣ ꯑꯩꯅ ꯐꯨꯅꯨꯀꯣ ꯇꯥꯆꯧ ꯐꯨꯔꯣꯏ ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕ ꯃꯣꯔꯥ ꯑꯅꯤ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯥꯡꯒꯣꯜꯗꯨ ꯊꯥꯔꯒ ꯐꯝꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔ ꯏꯇꯥꯎ ꯅꯨꯡꯉꯥꯏꯔꯤꯗ ꯏꯇꯥꯎꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯣ ꯑꯩꯅ ꯐꯨꯈꯤꯕꯗꯣ ꯁꯥꯎꯅꯤꯡꯗꯦꯗ ꯑꯩꯁꯨ ꯈꯟꯊꯍꯧꯗ꯭ꯔꯦ ꯏꯇꯥꯎ ꯃꯩꯖꯥꯎ ꯅꯣꯡꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯃꯃꯥꯏꯗ ꯅꯣꯡꯈꯠꯂꯛꯂꯒ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯀꯧꯔꯔꯣꯏ ꯏꯁꯦꯟ ꯏꯕꯥꯏ ꯀꯧꯔꯅꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯇꯥꯎꯗ ꯏꯁꯦꯟ ꯀꯧꯕ ꯇꯥꯔꯦꯅꯦ ꯑꯩꯅ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯑꯩꯅ ꯏꯇꯥꯎꯗ ꯏꯕꯥꯏ ꯀꯧꯗꯣꯏꯕ ꯏꯁꯦꯟ ꯏꯕꯥꯏ ꯑꯁꯨꯝꯅ ꯀꯣꯟꯅꯗꯨꯅ ꯃꯁꯦꯟ ꯃꯕꯥꯏ ꯑꯅꯤꯗꯨ ꯆꯦꯠꯅ ꯂꯦꯡꯒꯣꯟꯅꯩ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯅ ꯍꯥꯏꯔꯛꯏ ꯏꯁꯦꯟ ꯑꯩꯒꯤ ꯏꯆꯟꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯍꯣꯏ ꯏꯕꯥꯏ ꯁꯅꯥꯔꯩ ꯊꯣꯡꯖꯤꯟꯗꯒꯤ ꯇꯥꯆꯧ ꯇꯥꯃꯩꯖꯥꯎ ꯏꯃꯥꯅ ꯆꯪꯉꯛꯑꯣ ꯍꯥꯏꯌꯦ ꯁꯅꯥꯇꯣꯝꯕꯅ ꯍꯣꯏ ꯆꯪꯉꯛꯑꯒꯦ ꯃꯥꯡ ꯊꯥꯔꯣ ꯏꯁꯦꯟ ꯍꯣꯏ ꯏꯕꯥꯏ